ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯕꯤꯖꯣꯏ ꯀꯧꯕ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯤꯕꯗꯨꯁꯨ ꯃꯥꯅ ꯂꯥꯏꯔꯃꯟꯕꯗꯒꯤ ꯀꯥꯏꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯖꯣꯏ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯥꯏꯔꯕ ꯕꯤꯖꯣꯏ ꯑꯣꯏꯔꯤ ꯑꯩꯅ ꯁꯨꯗꯕ ꯊꯕꯛꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯁꯤ ꯐꯥꯎꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯔꯤꯀꯣ ꯁꯤ ꯌꯧꯔꯗꯤ ꯍꯨꯔꯥꯟꯕ ꯆꯠꯇꯧꯗ ꯉꯥꯏꯁꯤꯜꯂꯦꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯋꯥꯔꯁꯨꯅꯦ ꯐꯠꯇꯕ ꯊꯕꯛꯇꯗꯤ ꯁꯨꯛꯇꯧ ꯇꯧꯖꯔꯣꯏꯀꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯆꯪꯉꯩꯁꯤꯅ ꯖꯨꯒꯤꯟꯗ꯭ꯔꯣꯅꯤꯅꯦ ꯃꯁꯤꯅ ꯑꯩꯅ ꯆꯍꯤꯗꯤ ꯐꯅꯌꯥꯝ ꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯃꯈꯥꯒꯤ ꯑꯉꯥꯡꯗꯧꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯛꯇꯣꯏꯅꯤ ꯑꯍꯜ ꯌꯥꯝ ꯁꯥꯅꯤꯡꯉꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯅꯤ ꯃꯁꯤ ꯕꯤꯖꯣꯏ ꯕꯤꯖꯣꯏ ꯂꯩꯇꯖꯥꯠꯂ ꯂꯥꯏꯔꯕ ꯕꯤꯖꯣꯏꯗꯣ ꯕꯤꯖꯣꯏ ꯕꯤꯖꯣꯏ ꯃꯗꯨꯕꯨ ꯆꯔꯥ ꯀꯍꯦꯟꯗꯅ ꯆꯥꯛꯁꯪꯗ ꯁꯤꯔꯒ ꯂꯩꯔꯝꯅꯤꯀꯣ ꯑꯩ ꯆꯔꯥ ꯍꯦꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯁꯤꯗ꯭ꯔꯤꯌꯦ ꯖꯨꯒꯤꯟꯗ꯭ꯔꯣ ꯑꯦ ꯅꯪꯗꯤ ꯁꯤꯗ ꯂꯩꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯝꯕꯜꯗ ꯐꯤ ꯐꯠꯇꯕ ꯌꯥꯜꯂꯤꯕꯣꯏ ꯈꯟꯗꯅ ꯃꯨꯟꯅ ꯌꯦꯡꯗ꯭ꯔꯤꯃꯤꯅꯦ ꯃꯄꯥ ꯃꯄꯨꯅ ꯂꯧ ꯏꯪꯈꯣꯜ ꯇꯞ ꯇꯥꯈꯩ ꯊꯝꯕꯤꯔꯝꯂꯝꯅꯤꯅ ꯋꯥꯒꯁꯦ ꯆꯥꯎ ꯆꯥꯎ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯥꯗꯤ ꯀꯩꯝ ꯊꯕꯛ ꯁꯨꯁꯨ ꯅꯠꯇꯦ ꯃꯥꯒꯤꯕꯨ ꯆꯥꯛ ꯇꯞ ꯇꯥꯈꯩ ꯆꯥꯁꯤꯜꯂꯒ ꯃꯕꯨꯛ ꯅꯥꯜꯂꯒ ꯂꯝꯄꯥꯛꯇ ꯐꯝꯂꯨꯕ ꯑꯗꯨꯒ ꯃꯤ ꯅꯣꯛꯅꯕ ꯌꯥꯕ ꯅꯣꯛꯅꯔꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯆꯪꯈꯤꯕꯁꯦ ꯃꯁꯤꯅꯤꯅꯦ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯍꯧꯖꯤꯛ ꯆꯤꯜꯂꯝꯃꯣꯏꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯁꯤ ꯀꯩ ꯊꯕꯛꯅꯣ ꯂꯥꯛꯇ ꯂꯥꯛꯎꯅꯦ ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯅꯪ ꯍꯣꯔꯦꯟꯗꯤ ꯆꯔꯥ ꯀꯍꯦꯜꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯕꯤꯖꯣꯏ ꯅꯪꯗꯤ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯗꯣ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯍꯧꯔꯛꯇꯧꯔꯦꯅꯦ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯨꯝꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯖꯤꯟꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯣꯅ ꯑꯥꯗ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯍꯜꯂꯕ ꯅꯪꯕꯨ ꯌꯨꯝꯁꯤꯕꯨ ꯁꯦꯝꯖꯤꯟꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯅꯦ ꯊꯥꯖꯗꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯏꯪꯈꯣꯜ ꯃꯆꯥꯁꯦ ꯑꯩꯉꯣꯟꯗ ꯌꯣꯜꯂꯛꯎꯗꯅ ꯑꯗꯨꯒ ꯅꯪꯁꯨ ꯁꯦꯟꯗꯨ ꯄꯨꯔꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯨꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯅꯇꯨ ꯅꯆꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯏꯪꯈꯣꯜꯁꯤꯗ ꯉꯥꯅꯨ ꯂꯣꯏ ꯌꯥꯔꯅꯤ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯅꯌꯨꯝ ꯌꯧꯔꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯨꯗꯅ ꯑꯗꯨꯗꯒꯤ ꯌꯣꯝꯄꯥꯛꯀ ꯄꯣꯂꯥꯡꯗꯣ ꯄꯥꯏꯔꯛꯑꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯆꯠꯁꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯐꯖꯕꯅꯤꯀꯣ ꯅꯪꯅ ꯂꯥꯏꯔꯃꯟꯗꯅ ꯅꯝꯗꯅ ꯊꯤꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯐꯖꯔꯦꯅ ꯇꯥꯏ ꯃꯄꯥꯝꯗ ꯂꯩꯕꯗꯒꯤ ꯑꯗꯣ ꯈꯔ ꯈꯔ ꯁꯦꯟꯅꯧꯀꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯅ ꯑꯃꯨꯛ ꯅꯇꯨꯗꯣ ꯂꯧꯕꯤꯈꯤꯅꯤ ꯀꯥꯏꯗꯅꯣ ꯑꯩꯅ ꯌꯥꯟꯗꯨ ꯌꯣꯄꯥꯛꯁꯤꯕꯣ ꯍꯥ ꯁꯤꯗ ꯅꯠꯇꯦ ꯕꯤꯖꯣꯏ ꯈꯪꯉꯦ ꯅꯪ ꯃꯑꯣꯡꯗꯣ ꯇꯨ ꯑꯁꯤꯗꯅꯤ ꯑꯣ ꯑꯩꯗꯤ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯁꯤꯅꯤ ꯌꯥꯟꯗꯧꯕ ꯅꯠꯇꯦ ꯋꯥꯅꯤ ꯕꯤꯖꯣꯏ ꯇꯧꯒꯗꯕꯅꯤ ꯀꯤꯁꯨ ꯀꯤꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯁꯤꯡꯁꯦ ꯁꯤꯕꯗꯤ ꯐꯖꯅ ꯀꯤ ꯍꯥꯏꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯁꯤꯕꯁꯦ ꯁꯨꯛꯀꯤ ꯀꯤꯗ꯭ꯔꯃꯤꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯁꯤꯗꯅꯦ ꯁ꯭ꯋꯥꯏꯃꯨꯛ ꯂꯥꯎꯅ ꯇꯧ ꯑꯗꯨꯒ ꯁꯤꯒꯤ ꯆꯩꯁꯦ ꯁꯤꯃꯨꯛ ꯂꯨꯅ ꯇꯧꯁꯤ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯗꯧꯅꯤꯀꯣ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯗꯣꯏꯅꯤ ꯑꯥꯗꯒꯤ ꯑꯃꯁꯦ ꯐꯨꯜꯂꯦꯕ ꯑꯗꯨꯒꯅꯦ ꯁꯤꯗꯒꯤ ꯎ ꯈꯔ ꯂꯩꯔꯤꯁꯤꯅ ꯐꯖꯅ ꯐꯩꯖꯤꯜꯂꯝꯃꯣ ꯑꯗꯨꯒ ꯈꯥꯕꯁꯤꯗꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃꯟꯕꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯃꯟꯕ ꯐꯅꯦꯛꯀꯅ ꯈꯥꯔꯒꯦ ꯀꯨꯞꯄꯁꯤꯕꯨꯗꯤ ꯏ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯨꯞꯂꯁꯤ ꯑꯗꯨꯗꯤ ꯇꯧꯔꯝꯂꯨꯀꯣ ꯕꯤꯖꯣꯏ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯋꯥꯡꯁꯪ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯨ ꯉꯁꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯕ ꯃꯥꯏ ꯅꯨꯄꯤꯒꯤ ꯐꯅꯦꯛꯅ ꯈꯥꯒꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦꯅ ꯃꯨꯛꯂꯤꯁꯤꯗ ꯁꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯏꯔ ꯁꯤꯃꯨꯠ ꯂꯩꯔꯒ ꯈꯥꯕ ꯌꯥꯗꯕ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯂꯥꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯎꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯖꯨꯒꯤꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤꯅ ꯂꯣꯏꯔꯕꯣ ꯕꯤꯖꯣꯏ ꯁꯤꯗ ꯂꯩꯔꯦ ꯐꯅꯦꯛ ꯐꯖꯅ ꯈꯥꯖꯤꯟꯕꯤꯔꯝꯃꯨꯀꯣ ꯑꯩꯕꯨ ꯃꯣꯏꯒꯤ ꯐꯅꯦꯛꯁꯦ ꯄꯥꯏꯗꯨꯔꯅꯦ ꯆꯔꯥ ꯍꯦꯜꯂꯁꯨ ꯍꯦꯟꯖꯔꯒꯦꯗ ꯈꯥꯕꯗꯤ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯈꯥꯒꯦꯅ ꯍꯥꯏꯕꯅꯤꯍꯦ ꯃꯥꯅꯕꯨ ꯈꯥꯒꯦ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯐꯅꯦꯛꯅꯤꯅ ꯃꯤ ꯀꯅꯥꯝꯇꯗ ꯁꯣꯛꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯅꯨꯡꯁꯤꯖꯕ ꯁꯤꯅꯤꯕꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯊꯅꯝꯃꯒꯦ
Nang loiragane mangolda seng thanambani adum pukroko. Jugindrodi tholaroidro. Mahado kaidorabano khangdi humang mari kangkai phangda lehobani. Khangdi ipa pakhatlawi. Aina ngasai yumpakna kaidi yandoino no onsilubadugi soida oramkani mado. Bizoi Jugindrogi thabak loiduna sieng khara puraga yumda halai. Sieng du yenglaga magi nupiga masaga du kari charamgani haina amuk sukappi. Aduga magi sieng khara thanamlaga magi nupi angangi amuk puduna nupi mapamda lai. Adubu nupi mapam yorobasu thongalda manebokna sanghandadana bizoi du talammi. Bizoi nang sida kaidoba lai no. Ha saru sar. Aina ne nang sida lakano haribase. Kairakti sure. Ha Mini uraga phazadena. Kayara kana haribana tribe. Sar. Ima ayan khri. Ado isa nupaga agi nupiga do amtu unasage ba. Yar. Unaba sunya yar. Chalo hardi kok chat. Hauzik maba kok thorora. Ha. Mabung ani du su kok thororo. Adudi ma babaga ibaya ni du kok thoropada maga angang du su kok thopiro. Kaya anam kali bi yebuni mase. Nang chakro si yaroi. Ha. Mama, kanagano nangna thonga du lawnaribudubo. Kanawi niya ikai khangdaba hawdong ni dana. Baba. Khongo tu soksage ba. Yare sokla. Adu nangdi sida kaido lakliba. Namaga igana lakanu lakesu isan pise sarai helalaroi. Nong yuba yumda lehelaroi. Phamung atip tumhalaroi haiba ngamlaba kanda. Laon haiba natro. Baba, ay madungam na ba yam ka na hotnari. Ado, maga isaga to, amuk to unahan biyo ba. Ima pabagi kung pairaga haizosu ay haizaragi. Solak ka nun kaya nakadrak ayib nun masipo. Makutasu, karinong pairay niya. Masi na puragi na masi. Mawa man na. Kaya no ima, bisoy do pubiri ba do ba? Magi matumasagi manata lagsaraga, ima pabaga na puraga tali do po karigino. Hay, nang namay pasarano. Nana tawgadaba thabakto tarusu sat migi warasu wadrasu awala pakari kaingo tatok tasin tawminaraga leminasagadabado iman hekta lapna hal nati mabu aikhoi loibisibu mawamadu naihangi kaina khalibraba kusini mado nangina thaunati masanupa ahalna karinu kusini boima bijoi siga aikhoi loibiga masanupa duga ngakta unahanbada kyam kairake yam kaibu ngasawa masiki bijoi sinani Nasanupido, sarai helena da wahalibudo. Adunani, aina bizoji sukya yadrisi. Ima, aikhoi loibina mado, luhongdringai dagi khangna bizoide laikhibani. Adunani, sarai hengera yumatekуда tungera, madu mana ngamnaba, nupa mayumda laigadabani. Bai, ayam kuini laisaroi. Loibagi isaga to, masak ang inzaramnaga ay chalagi tawbani. Ay yumda hansakragi bai. Mauduna, ay kauthorake. Maniambokna, haye. Hay pa sabi nang ko masanupa na babasu ima naibilaga wakhal yaudaba nupina tawgadaba thabakto adum tawlerabni ne baba ima na ima oikre babdine madu tawhaningde ko nasanupa ma oina ayam hainade ko aina pokliba mana mapai ngondon silaga hay pa musari mine loibina karigino sida lakpiride lakano yadro nangbo namdana yak kautoreida masigi hay pa sabi mausina Bizoina, aido, nasi tabak subagi ching harapang ba, aduda isaga nang kato, yam uning laklaba, adugi lakpani, ipagi thomba, ipang to pang kita na, maniembok na, yaroi, pamba yaroi, ima, pamsasanu kay doke, hisu, imaga pahawa na haibi indo na, maga laptok na reda na, angang si pawudi, paman bada kari kairake, bungo, si, napahanap ang hairi ni nang bo, ipagi thomba. Secret ako isa sen. As pambaga se ngamdre lumbine ko. Baba ne yam thuna sil pairadabani. Aduga ne imaga isaga se ibana lawulakladabani ko. Baba nang kaigi akhoi gi nakta leitrino. Yare khara pamlabadi. Nahimda satlo mamdawi. Sakta asik manam na marol manam thiriba. Ya isudi bubok na pamgadabani ko. Loibi se jiengi yam daba isaga nagi purak panyayna nangidi lehauri bra hoi lehauri adudi aichalagi nang naganu ko isa sunahan gano phau hapi baingon
ꯑꯗꯨꯁꯨ ꯀꯣꯟ 3 ꯊꯟꯅ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯆꯦꯡꯒꯁꯨ ꯊꯤꯟꯕ ꯂꯥꯛꯏ ꯑꯩ ꯏꯆꯥꯒ ꯅꯣꯏꯌꯅꯤ ꯌꯥꯝ ꯊꯨꯅ ꯂꯧꯕ ꯂꯥꯛꯗꯣꯏꯅꯦꯀꯣ ꯄꯥꯕ ꯆꯠꯈꯤꯅꯨ ꯏꯃꯥ ꯄꯥꯕ ꯆꯠꯈ꯭ꯔꯦ ꯅꯄꯥ ꯂꯥꯏꯔꯕꯁꯦ ꯆꯠꯈ꯭ꯔꯁꯨ ꯅꯃꯥ ꯂꯩꯔꯤ ꯄꯨꯄꯨꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯕꯨꯕꯣꯛꯁꯨ ꯂꯩꯔꯤ ꯁꯤꯗꯤ ꯅꯪꯗꯤ ꯅꯨꯡꯁꯤꯗꯦ ꯃꯃꯥꯏꯁꯤꯗ ꯊꯥꯒꯦ ꯃꯁꯦ ꯈꯨꯄꯥꯛꯁꯦ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄꯨ ꯃꯁꯤꯁꯨ ꯃꯄꯥ ꯂꯧꯗꯅ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ ꯕꯤꯖꯣꯏ ꯀꯞꯅ ꯌꯨꯝ ꯇꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯨꯝꯅ ꯍꯜꯂꯛꯀꯗꯕ ꯂꯝꯕꯤꯗ ꯅꯠꯇꯕꯤꯗ ꯐꯔꯛ ꯈꯔ ꯇꯥꯕ ꯑꯁꯝꯕ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯝꯂꯤ ꯃꯇꯝꯁꯨꯅꯤ ꯕꯤꯖꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯅ ꯕꯤꯖꯣꯏ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯗꯕ ꯏꯁꯨꯛ ꯁꯨꯛꯄ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯟꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨ ꯅꯣꯡꯊꯤ ꯃꯪꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯨꯠ ꯄ꯭ꯂꯦꯠ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯀꯤꯅꯔꯤꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯂꯝꯕꯤꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯏꯔꯣꯏ ꯑꯃ ꯆꯠꯇꯨꯅꯁꯨ ꯂꯩꯔꯝꯃꯤ ꯀꯅꯥꯒꯤ ꯏꯔꯣꯏꯅꯣ ꯁꯤꯅ ꯃꯄꯨꯅꯒ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ꯭ꯔꯅꯦ ꯁꯣꯏꯗꯅꯅꯦ ꯍꯨꯔꯥꯟꯕ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯍꯨꯔꯥꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤꯁꯦ ꯈꯣꯡꯗꯨꯅꯁꯨ ꯇꯧꯏꯅꯦ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦꯀꯣ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯊꯧꯔꯤꯁꯨ ꯃꯉꯛ ꯁꯨꯝꯅ ꯊꯨꯔꯤꯅꯦ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯅꯌꯨꯝ ꯌꯧꯅꯕ ꯍꯜꯂꯨꯀꯣ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯐꯥꯕꯤꯈ꯭ꯔꯅꯤꯕꯣ ꯏꯔꯣꯏꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯕꯤꯖꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯤ ꯚꯨꯠ ꯅꯨꯄꯤꯗꯨꯗꯤ ꯕꯤꯖꯣꯏꯅꯗꯤ ꯎꯖꯔꯝꯗꯦ ꯑꯩ ꯁꯦꯜ ꯇꯥꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯣꯏꯕꯤꯒ ꯏꯆꯥꯒꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯑꯩꯕꯣ ꯑꯩꯅ ꯊꯕꯛ ꯁꯨꯗꯕ ꯁꯤꯟꯐꯝꯁꯦ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯗꯨꯝ ꯋꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯖꯨꯒꯤꯟꯗ꯭ꯔꯣꯗꯨꯅ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯌꯥ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯣ ꯑꯁ ꯀꯣꯛ ꯌꯥꯝ ꯁꯥꯏꯗ ꯂꯣꯏꯕꯤ ꯅꯪ ꯅꯃꯥ ꯐꯠꯇꯕꯤꯗꯨꯅ ꯍꯥꯏꯕ ꯏꯟꯗꯅ ꯑꯩꯒꯤ ꯋꯥꯈꯜꯒꯗꯤ ꯈꯣꯡꯈꯤꯅꯨꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯑꯩꯅꯗꯤ ꯈꯪꯍꯜꯂꯒ ꯍꯥꯠꯂꯒꯦ ꯇꯧꯔꯒ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯅꯗꯤ ꯃꯗꯨꯅ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯩꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯗꯨꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯝꯇ ꯍꯦꯛ ꯎꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯃꯑꯣꯡꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯒꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯍꯧꯔꯤꯕ ꯏꯅꯦꯝꯄꯣꯛꯇꯨꯅ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯃꯨꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯄꯦꯟꯅ ꯏꯆꯥ ꯅꯨꯄꯥꯗꯣ ꯄꯥꯝꯖꯔꯝꯒꯗꯕꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯒꯤ ꯂꯣꯏꯕꯤꯗꯣ ꯑꯩ ꯎꯕꯗ ꯀꯞꯄꯤꯀꯣ ꯑꯗꯨꯅꯗꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯔꯤꯀꯣ ꯑꯁꯤ ꯄꯨꯝꯕꯁꯦ ꯃꯥꯒꯤ ꯃꯃꯥ ꯁꯒꯣꯜ ꯃꯥꯟꯕꯤꯗꯨꯅ ꯁꯤꯠꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯐꯩ ꯑꯩꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯝꯂꯕꯗꯤ ꯏꯆꯥꯒ ꯏꯇꯨꯒꯗꯣ ꯆꯔꯥ ꯐꯅꯌꯥꯝꯅꯗꯤ ꯍꯦꯜꯂꯝꯒꯅꯤ ꯃꯇꯨ ꯃꯆꯥ ꯀꯥꯏꯅꯔꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯌꯨꯝꯒꯤ ꯃꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯋꯥꯕꯅꯤꯀꯣ ꯃꯥꯏꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯤꯡꯕꯨ ꯍꯤꯡꯉꯤ ꯑꯩꯗꯤ ꯁꯤꯔꯕꯅꯤꯗꯣ ꯁꯤꯔꯦꯅ ꯊꯋꯥꯏꯁꯤꯗ ꯂꯩꯔꯝꯅꯤꯅ ꯑꯃꯨꯛ ꯆꯪꯕ ꯌꯥꯔꯝꯂꯕꯗꯤ ꯐꯕ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅ ꯍꯩꯅꯗꯕ ꯚꯨꯠ ꯍꯥꯏꯔꯤꯕꯗꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯃꯁꯤꯒꯤ ꯏꯔꯣꯏꯁꯤꯅ ꯌꯨꯝꯗ ꯃꯁꯥꯅ ꯈꯪꯅ ꯍꯜꯂꯛꯂꯝꯂꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯤꯕ ꯊꯣꯛꯂꯝꯗ꯭ꯔꯕ ꯑꯩ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯝꯂꯣꯏ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯄꯨꯡ ꯑꯩꯒꯤ ꯏꯔꯣꯏꯁꯤꯅ ꯇꯣꯉꯥꯟꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯔ ꯐꯥꯎꯕ ꯑꯩꯒꯤ ꯏꯔꯣꯏꯁꯤ ꯁꯨꯛꯊꯥ ꯊꯥꯗ꯭ꯔꯤꯁꯤ ꯀꯅꯥꯅꯣꯃꯇ ꯑꯩꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯕꯤꯔꯕꯗꯤ ꯐꯅꯤꯗ ꯂꯝꯕꯤꯁꯨ ꯎꯁꯤꯜꯂꯛꯇ꯭ꯔꯦ ꯃꯝꯕꯅ ꯍꯥꯟꯈꯤꯗꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯔꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡ ꯁꯨꯝ ꯏꯜꯂꯒ ꯂꯥꯛꯏꯁꯤꯅ ꯅꯪꯁꯨ ꯑꯩꯗꯧꯅ ꯅꯇꯨ ꯅꯆꯥ ꯀꯥꯏꯅꯗꯅ ꯉꯥꯎꯆꯠꯅꯔꯤꯕ꯭ꯔꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯉꯁꯤꯗꯤ ꯃꯁꯦ ꯃꯕꯨꯛ ꯐꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯣꯏꯁꯦ ꯐꯖꯅ ꯂꯨꯅ ꯇꯧꯕꯤꯗꯧ ꯃꯥꯜꯂꯤ ꯁꯨꯝ ꯏꯟꯅꯔꯛꯏꯅꯦ ꯑꯩꯅ ꯀꯅꯥꯅꯣꯃꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯐꯅꯤꯗꯅ ꯍꯥꯏꯕꯁꯤꯗ ꯏꯔꯣꯏꯁꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯂꯣ ꯍꯣꯏꯗ ꯃꯤ ꯅꯠꯇ꯭ꯔꯕꯁꯨ ꯏꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯅꯥ ꯈꯪꯅꯤ ꯏꯔꯣꯏꯁꯦ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯒ ꯐꯖꯅ ꯊꯝꯕꯤꯕꯗꯒꯤ ꯃꯄꯨꯗꯨꯅ ꯍꯔꯥꯎꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯔꯛꯄꯁꯨ ꯅꯠꯇ꯭ꯔꯒ ꯏꯔꯣꯏ ꯍꯨꯔꯥꯟꯕꯒꯤ ꯕꯗꯅꯥ ꯄꯤꯔꯒ ꯑꯩꯁꯦ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯤꯕꯁꯨ ꯀꯔꯤꯒꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯗꯣꯏꯅꯣ ꯅꯪꯅꯕꯨ ꯅꯊꯃꯣꯏꯗꯨ ꯁꯦꯡꯅ ꯑꯩꯒꯤ ꯏꯔꯣꯏꯁꯦ ꯐꯖꯅ ꯂꯨꯅ ꯇꯧꯕꯤꯗꯅ ꯂꯣꯏꯔꯕꯗꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯣꯛꯍꯟꯒꯗꯣꯏꯅꯤꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕꯁꯤ ꯑꯩ ꯏꯊꯟꯇ ꯃꯥꯜꯂꯛꯇꯕ ꯑꯃꯨꯛꯁꯨ ꯌꯥꯎꯔꯤ ꯕꯨꯠꯂ ꯂꯥꯏꯔ
ꯃꯤꯖꯣꯏꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯃꯥꯟꯕ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯒꯁꯨ ꯈꯪꯂꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯖꯣꯏ ꯅꯪꯕꯨ ꯑꯩ ꯎꯕ꯭ꯔꯅꯦ? ꯑꯩ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯏꯊꯟꯗ ꯃꯥꯟꯗꯦ, ꯃꯤ ꯑꯃꯁꯨ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯅ꯫ ꯀꯤꯒꯅꯨꯅꯦ ꯕꯤꯖꯣꯏ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯤꯕꯩꯗꯤ ꯀꯤꯕꯤꯗꯦꯗ, ꯁꯨꯝ ꯁꯛ ꯎꯗꯕꯗꯨꯗ ꯄꯥꯈꯠꯄꯩ ꯋꯥꯅꯤ꯫ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ? ꯅꯠꯇ꯭ꯔꯒ ꯏꯔꯣꯏꯁꯤꯅ ꯑꯣꯏꯔꯖꯥꯠꯂꯣ ꯋꯥ ꯉꯥꯡꯉꯩꯁꯤꯕꯣ? ꯏꯔꯣꯏꯅꯕꯨ ꯋꯥ ꯉꯥꯡꯅꯕ꯭ꯔꯅꯦ ꯕꯤꯖꯣꯏ? ꯑꯩꯗꯤ ꯑꯩꯒꯤ ꯏꯔꯣꯏꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯡꯂꯤꯅꯤ꯫ ꯁꯣꯝꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯈꯤꯇꯪ ꯆꯥꯗꯕ ꯃꯥꯜꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯣꯛꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯣꯛꯎ ꯌꯥꯗ꯭ꯔꯦ꯫ ꯐꯥꯒꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯕꯤꯖꯣꯏ, ꯍꯣ ꯕꯤꯖꯣꯏ! ꯀꯔꯤ ꯈꯨꯅꯣꯛꯅꯣꯅꯦ? ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯣ? ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇꯅꯦ ꯀꯧꯋꯣ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ꯭ꯔꯅꯦ? ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯒꯤꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯂꯦꯡꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯁꯛꯇꯨꯗꯤ ꯎꯍꯜꯂꯨꯗꯅ꯫ ꯑꯁꯨꯛ ꯃꯝꯈ꯭ꯔꯕꯁꯤꯗ ꯀꯃꯥꯏꯅ ꯑꯩꯒꯤ ꯁꯛꯁꯤ ꯎꯍꯟꯗꯣꯏꯅꯣ? ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤ, ꯑꯩꯅꯦ ꯏꯔꯣꯏꯁꯤꯒꯤ ꯅꯥꯀꯜꯗ ꯆꯠꯂꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯪ ꯀꯔꯥꯏ ꯐꯥꯎꯕ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯉꯝꯅꯤ, ꯃꯤꯒꯤ ꯑꯃꯥꯡꯕ ꯐꯥꯎꯕ ꯈꯨꯠꯁꯤꯅ ꯀꯣꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯣꯠꯄ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯅꯪ ꯃꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯉꯝꯂꯗꯤ ꯅꯪꯅꯦ ꯂꯧꯐꯝ ꯐꯖꯕ 5 ꯑꯃꯒ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯃꯒ ꯐꯪꯗꯣꯏꯅꯤ꯫ ꯑꯗꯨ ꯐꯪꯅꯕ ꯃꯔꯥꯏ ꯂꯩꯇꯕ ꯃꯤ ꯍꯥꯠꯇꯣꯏꯕ? ꯑꯩ ꯉꯝꯂꯣꯏꯗꯨꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯉꯥꯏꯅꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯥꯏꯍꯟꯕ ꯑꯩ ꯉꯝꯂꯣꯏ꯫ ꯁꯤꯗꯤ ꯃꯤ ꯈꯨꯠꯁꯝ ꯑꯃꯅꯤꯅꯦ, ꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯑꯗꯨꯅꯦ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯤꯁꯨ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯠꯂꯣ ꯍꯥꯏꯗꯣꯏ ꯃꯤꯁꯤꯗꯤꯅꯦ ꯌꯥꯝꯅ ꯐꯠꯇꯕ, ꯅꯨꯄꯤꯕꯨ ꯊꯤꯅ ꯇꯧꯔꯒ ꯅꯨꯡꯅ ꯁꯨꯗꯨꯅ ꯍꯥꯠꯄ ꯃꯤ ꯉꯥꯛꯇꯅꯤ꯫ ꯏꯁ, ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯠꯄ ꯉꯝꯗꯣꯏꯅꯣꯗ? ꯃꯣꯏꯅ ꯑꯣꯏꯅ ꯍꯜꯂꯛꯇꯧ ꯃꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯌꯦꯡꯊꯣꯛꯄꯅꯤꯗ, ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯤ ꯍꯥꯠꯂꯨꯅ ꯍꯥꯏꯒꯗ꯭ꯔꯣ? ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯃꯁꯤ ꯌꯥꯕꯤꯔꯕꯗꯤꯅꯦ ꯅꯪꯅꯦ ꯑꯩꯅ ꯂꯧꯐꯝ 5 ꯑꯃꯒ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃꯒ ꯄꯤꯅꯤ꯫ ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯀꯩ ꯊꯕꯛꯅꯣ? ꯃꯤꯕꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯑꯩ ꯇꯧꯒꯦ, ꯍꯨꯔꯥꯟꯕꯒ ꯅꯨꯄꯤ ꯐꯥꯕꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯍꯩꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯆꯝꯃꯤ ꯃꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯑꯩꯒꯤ ꯏꯔꯣꯏꯁꯦ ꯂꯩꯒꯦꯅ ꯍꯥꯏꯔꯝꯕ ꯃꯤ 4 ꯂꯩ꯫ ꯃꯣꯏꯗ ꯆꯠꯂꯒ ꯏꯔꯣꯏꯁꯦ ꯂꯩꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯃꯒꯁꯨ ꯄꯥꯝꯃꯕꯗꯤ ꯂꯩꯕ ꯌꯥꯅꯤꯅ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯕꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕꯤꯒꯦꯅꯦ꯫ ꯑꯗꯣ ꯃꯣꯏ 4ꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯗꯨꯏꯗꯤ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯁꯣꯝꯗ ꯕꯨꯠ ꯅꯨꯄꯤꯗꯨꯒ ꯕꯤꯖꯣꯏꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯕꯤꯖꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯖꯣꯏꯒꯤ ꯋꯥꯔꯤꯁꯨ ꯕꯨꯠ ꯅꯨꯄꯤꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯕꯤꯖꯣꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯏꯔꯣꯏꯗꯨ ꯕꯤꯖꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯕꯨꯠ ꯅꯨꯄꯤꯗꯨ ꯏꯁꯩ ꯑꯃꯨꯛ ꯁꯛ ꯑꯃꯨꯛ ꯀꯞ ꯇꯧꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯀꯞꯄ ꯇꯥꯍꯧꯕ ꯃꯥꯕꯨ ꯎꯍꯧꯕ ꯌꯥꯎꯕ ꯃꯤꯁꯤꯡꯗꯤ ꯄꯥꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯤꯖꯣꯏ ꯏꯔꯣꯏꯗꯨ ꯄꯨꯗꯨꯅ ꯉꯔꯥꯡ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯖꯨꯒꯤꯟꯗ꯭ꯔꯣꯅ, ꯕꯤꯖꯣꯏ, ꯅꯪꯗꯤ ꯀꯥꯏꯗ ꯏꯔꯣꯏꯅꯣ? ꯍꯨꯔꯥꯜꯂꯤꯅꯦꯍꯦ! ꯃꯄꯨꯅ ꯐꯥꯔꯗꯤꯅꯦ ꯐꯨꯕꯤꯅꯤꯀꯣ꯫ ꯃꯁꯤꯃꯨꯛ ꯊꯦꯡꯅꯔꯤꯅꯤ꯫ ꯑꯣ, ꯃꯄꯨꯅꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯁꯦ꯫ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯏꯔꯣꯏꯗꯨꯕꯨ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯄꯤꯔꯝꯃꯤꯕ? ꯌꯣꯟꯕꯤꯌꯣꯅ ꯄꯤꯔꯝꯕꯅꯦ, ꯅꯪ ꯂꯩꯅꯤꯡꯕ꯭ꯔꯣ? ꯃꯃꯜ ꯀꯌꯥꯅꯣꯅꯦ? ꯂꯩꯔꯒꯦꯅꯦ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯇꯣ ꯂꯣꯏꯐꯥꯎ ꯇꯧꯔꯝꯗ꯭ꯔꯦꯅꯦ, ꯑꯗꯨꯒ ꯆꯦꯡꯗꯤ ꯐꯅꯌꯥꯝ ꯄꯨꯈꯤꯌꯦ꯫ ꯂꯣꯏꯔꯝꯃꯗꯨꯗꯤ, ꯑꯗꯨꯒ ꯆꯦꯡꯗꯤ ꯂꯣꯏꯅ ꯄꯤꯕꯗꯨꯅꯤ ꯑꯩꯅ ꯂꯧꯔꯤꯕꯗꯣ꯫ ꯊꯕꯛꯇꯨꯒ ꯍꯥꯏꯔꯗꯤ ꯍꯦꯟꯅꯕꯨ ꯂꯧꯕ ꯌꯥꯔꯤꯕꯅꯤꯅꯦ ꯖꯨꯒꯤꯟꯗ꯭ꯔꯣ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯃꯟꯕꯗꯨꯅ ꯈꯥꯔꯝꯃꯣꯅ ꯍꯥꯏꯔꯒ ꯅꯪꯅ ꯈꯥꯁꯨ ꯈꯥꯔꯝꯗꯅꯀꯣ꯫ ꯑꯗꯣ ꯏꯔꯣꯏꯗꯨ ꯂꯩꯔꯒꯦ, ꯃꯄꯨꯗ ꯃꯃꯜ ꯀꯌꯥꯅꯣ ꯍꯪꯉꯨꯅꯦ꯫ ꯑꯗꯨ ꯕꯤꯖꯣꯏ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ, ꯑꯩꯒꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃꯅ꯫ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ? ꯅꯇꯨꯗ ꯍꯥꯏꯔꯝꯃꯔꯣ ꯍꯧꯖꯤꯛ? ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯥꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ꯫ ꯑꯗꯣ ꯀꯥꯎꯅꯤꯀꯣ, ꯏꯔꯣꯏꯗꯣ ꯑꯩ ꯂꯧꯒꯦ ꯍꯥꯏꯕꯗꯣ꯫ ꯍꯣꯏ, ꯁꯛꯇ ꯑꯁꯤꯒ ꯃꯤꯒꯁꯨ ꯎꯁꯤꯠꯇ꯭ꯔꯤ꯫ ꯕꯤꯖꯣꯏꯁꯦ ꯂꯛꯅꯕꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯂꯁꯤꯔꯕꯨ ꯈꯪꯗꯦꯅꯦ꯫ ꯃꯐꯝꯁꯤꯗꯅꯤꯅꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯣ꯫ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ
इरोइसे मसिगी उसी पुलमलगे अदुगा माना हाइबा मोय मरीदुगी मनुंगदा माइसम हाइरिबा नुपादुगी मनाक्ता हाना चलगा हाइरगे अदुगा ngaraंगी नुपीदुबु आइगा सखंगनरबदि खरसु फादौनि मिंसु खंगौदगुम तौ अदुबु माना हाइबा थबकसि फावबदि तौबिरगे कना खंगनि माना हाइदो पिरसो पिरक्लबदिने आइगी नुपीगी इसागदो हाना लौरुगदबने इदि हंदक्तिने इनेम पोकनगा अइंगोंदगी इसा मुनबगासे अइना ngaktattoini adudi iroise punma loiramnina ai maisam hairibu nupadugi manakta mayum thiurage bizoina maisam hairibu nupadugi yumthi duna laklammi maisam hairibu midugi yumsibu si oidoirane tokna motreda manamsu namtigreda yumnena aigi amanba tekfa yumduna bu hena manam nushini sidi ai ai yumduna bu hena liwane maisam Oi, kanano? Ay yumda lakpada nanatondo komide. Jin naton komide kay gino. Hauti konjel sidi. Masak sisu mi hatlam dawa minum siga siyenda mi bumaline. Nang mu kanano ne he. Nasaksu apang budu mali. Kim so hay dabida ay na tukuni gido ba. Ise nuy natuga malo rabo. Is ibo sige tabu si to sirane. Kaino ni mi masum thirakpani aduda maisam da hangon hairapa maisam hairisi somnatro manine ainine maisam hairise adu kari kanano nangna thiribo khulsidagi iroi amaga nupi maga mangkin haina tajai kanagino kanano haibadi khangjatre ado iroi dudi aina thengnadana pharaga thamlaba adugi mapudo khangdadan thirakpanida koino ne hairisibo ikoina hatkiba mi amagi iroi do oirazanane iroi do kaino tawra manana mo tatpro tatline o soidana songi iroido oiramlane ai khangi ado oirdi iroido sida dum puraga lakpa yadro apang sidi iroido kai lehawi puraga koiche satpadu wadana ada pullaga thanamaba hoi yare ado apang kaidano hairo ai chalaga laurage mi ataidi haironu ko hoi sirodi mafamdo taklamlaga ai yumda hankrage Bizoyna maisamda mafamdo hairamlaga yumda mu hankirami aduga numidang oibaga bizoyna tungge tawbaga butnupido muk laklammi butnupido lakpada yamna kiba phibam amada kaptuna hek lai aduna khuladugi ataba mi singdi kibana phimangba yawnarami masi phattaba mi ngangtadasu butnupido khonjela do tarami butnupido na bizoygi yum yawbaga mapandagi bizoy tumlaba nangbo Kunjel sidi iroigi ni biduni nati iroigi mapu hai hau tumdri tumgi taromani ado nangi iroi de laukrabani ngaiko ai thong hangdorake ko hangdorakanu ado wari sasi ai kuina leiroi thonganda yumgi mi ngai leireba ado ai iroi do laikhije aduna sauktongi yumda chalaga hayeng do amta haibiyo hoi haige kauni ko dudi ai mun chalage ko Hoi lehaure dudi bizoyna maisamda haibadumak saukton haribu nupadudasu hairami aduga yumda halaktuna hektumgi tawbaga butnupido amuk laklami bizoy tummabo tumdri moi iroido leikhrabe sala ngaiko to hangdorake ko hangdoranu mi yauri ado iroido sauktona su leikhidre aduna nang hayeng modugi mayimda chalaga ang taibiruso ko Kaigino moyenina nang iroido yam pamhobunida aduga hita leidrisibo nangna mamal kayam hajilurabo mamal diaida aigi iroido manana matatlidana adugi pambi ado hayengdu kauni ko moyenina leidradi ayola nang yawamandu piramlaga aigi iroisi puraga kaidinum sasakragi moina laudrasu laugi haiba mi leida aikoi khuldagini Zugindrona sen paigrabanu pamlei midam sitaba aigase mai mamittadi tin kang dong ni man urisi noi khuldagi Zugindro kaweba mi yamna phattabra haise hoi mase mi phattaba haidoira rasi yaudaba haidoira amalei mi khara nokna khara usita tawgali aingonda na sena tawi mana nangi roise loge na haibani mayum kaidano haise aikhoi khulgi napak manaktani thongalda kawila pambi phajaba haubani yunga di sauraga yam phajabani o adudi hayeng kauni ko aisali
जुगिंद्रो नंग लेरमुको ngasidi nang thabak tawke hoi leure yam chamanu pini ne magi roi sida leibi radi phani da ko sira jugindro gi yumse nangna aigi maru bizoida usitaba hanthani yeng ba yabrane jugindro papa nam da tholo kana no ne midang sida nupi ma papa dai kauri sibo mai nupi na kana no mi mana nang kauri sibo aduni ne aina hai sisu ai sarok tawribo numidang sida nupi na bu migi nupa da tholo na kaukthorakadrane nanga khangnaba nupi soidan oiramgani ba taning de kai nupi khangna doino jugindro tholo ai lae nang ai ka wei kauraga kai gi thonglon silaga tumino lao mapa na tholo nangi nupi a tv tu tungkhraba na tro sakta thi sormanam chenbi do I korino ne musibo ai gi yong kai ni ba sinba lak librane yare ai loina bab tare hauzik nang ne masigi nupi siga lemina hor hedi isani sipuraga ipamna chachakra tholaktribo sasa tholo he ai ingmani yadri nangi pido tholakputa puthorau ko sigi nupi sida haplagi masida jugindro na yam sauna thongdo hangdoklaga tholaktuna yenglubadadi but nupi dugi kiraba sakpham aduda nokmi tawraga mangol suri da lepto leirambadu ubada jugindro yam kana lauramlaga wanthakirami aduga but nupi dusu amuk satkirami nongan baga bizoi modugi yum thiduna moduda moyani da haibudumak hairami aduga mayum da laklami aduga jugindro di ngarang but nupi du urubadagi marumari tadana amaiba maibi mayamna laikanarami numidang oibaga but nupi du amuk bizoi gi yum da laklami aduga ngaranga chap manana nimai kauba nupa amagasu iroi leina ba haibiramna ba hairamlaga amuk satkirami nongan baga bizoi nimai thiduna nimai dasu moy ahumak ta haibu wadu hairamlaga yum da laklami mai di khangmu khanglude adak nong ningi sida aikhoi khul sida but thoi hairisibo buttuna kappa buttu hobo mi singdi hojik moyamta morimari thoktuna ngawraga leirin hairisibo aduga jugindro su but thengmaduna wakhal soraga leire hairisibo ado but oknari ba mi singsa apha midi amta yawde phattaba rasi yawdaba ngaktani adu yai tardi butto apha buti oiramgani hairi bizoi tumabo ngasisu aigi iroido nimaina lawkije ado hayingna aroibo oina ne khedagi yumda chalaga aroibo oina amuktang haibiru soba masu lawtradi nangna haiba jugindro da oina yolasi kaidinu da jugindro di ngarang moigi mangol churi da but oknadana wakhal soiraga leire hai aduna ma iroi lawni haiba thajadrebo kari haiba but haiba is yangi dudi aisale he hayeng kheda da hairamba kauni ko ekibani yadre aduna aisale ba hoi kaure adudi tumage ko hayeng anta kheda haiba nupa dui mayumda amu chalurage nongan baga bizoi kheda gi yum thiduna chatlaga kheda su moy hum da haiba dumang hairamlaga yum da halaklami numidang hek oibaga bizoina ina tawrisina karino gyan ga tadi nupi tu na haiba nupa mari do mana hayo haibagi matunginadi loina haire aduna magi thabak siloiramina mana haribudubo aingonda pirak duisala atraga tumina leki duisala ne ama boire ngasiga laktardi thonge hobudagi masakto amtong yengi amato hayeng loikrasu thiba laina bizoi tumabo ngasisu aigi roida lawkije aduna nang lauraga nangoina loizaro ko aduga hainakibagi matung inane aigi ingkholne lawpham manga duni nangonda pirebani aduna aina taktoribi yumsida hayengne chaluso yumduda aigi solabai maga pabagada leiramgani aduna aigi maga pabagada aina tharakpani hairaga nangi sarukto lawjaro ko iroisu aigi yumda lehaurabani ko kauni bizoi aisalehe si emorani mana hari wasiba thongge hobudagi nupi sigi masakse amta yengi mamga mambani leibudi chakramali ado manausi hairamli bisingdubu sumliba zalane hoida hayeng mayumda chalaga leibuk yenglage nongan baga bizoi but nupi dugi mayum thiduna chatlami but nupi dugi yum yobaga aswanba mamaga mapaga haibadu bizoi lakpa ngai dun leirami bizoi he ubaga ahal ani du hihik launa kapai bizoi natro lau
ꯏꯆꯥꯅꯨꯄꯤꯅꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯕꯤꯖꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯐꯠꯇꯕ ꯃꯣꯏ ꯃꯔꯤꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯐꯪꯖꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯂꯃꯟ ꯈꯨꯝꯕ ꯑꯩ ꯕꯥ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯀꯧꯕ ꯆꯠꯂꯤꯕ ꯅꯨꯄꯥ ꯃꯔꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏ ꯃꯔꯤꯅꯅꯤꯅꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤꯕꯁꯦ ꯍꯥ ꯀꯔꯤꯕꯣ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯣꯏ ꯃꯔꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ ꯏꯆꯥꯅꯨꯄꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯀꯔꯛꯇ꯭ꯔꯤꯁꯦ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯔꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯥꯔꯒ ꯃꯣꯏ ꯃꯔꯤꯅ ꯆꯤꯡꯌꯥꯗꯨꯗ ꯃꯃꯥ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯕꯤꯖꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯣꯏ ꯃꯔꯤꯗꯣ ꯇꯝꯊꯤꯅ ꯍꯧꯌꯥꯟ ꯌꯥꯜꯂꯒ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏꯗꯣ ꯀꯌꯥꯗ ꯍꯔꯥꯎꯖꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯨꯅ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯣꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯕꯤꯖꯣꯏꯗꯤ ꯐꯝꯃꯣ ꯍꯥꯏꯗꯗꯅ ꯑꯗꯨꯝ ꯂꯦꯞꯍꯜꯂꯒ ꯊꯝꯕꯤꯔꯤꯅꯦ ꯕꯤꯖꯣꯏ ꯀꯥꯈꯠꯂꯛꯎꯅꯦ ꯁꯦ ꯏꯆꯥꯅꯨꯄꯤꯅꯅꯦ ꯂꯧꯐꯝ 5ꯁꯤꯒ ꯁꯤꯒꯤ ꯆꯥꯎꯔꯕ ꯌꯨꯝꯏꯪꯈꯣꯜꯁꯤꯒꯅꯦ ꯄꯤꯔꯕꯅꯤꯗꯣ ꯁꯤꯗ ꯌꯦꯡꯂꯨ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯝꯂꯒ ꯁꯤꯅꯅꯦ ꯆꯦ ꯆꯥꯡꯅꯤꯀꯣ ꯏꯍꯦ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯦꯅꯦ ꯃꯌꯥꯁꯤꯁꯨ ꯎꯝꯁꯤꯟꯕ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯕꯤꯖꯣꯏꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯏꯪꯉꯛꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯕꯤꯖꯣꯏ ꯂꯥꯎꯅꯦ ꯏꯄꯥꯅꯦ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯤꯔꯒꯦꯅꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯨꯠ ꯑꯣꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯕꯤꯖꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯀ ꯂꯤꯔꯝꯃꯤ ꯕꯤꯖꯣꯏꯁꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯂꯧꯏꯪꯈꯣꯜ ꯂꯣꯏꯅ ꯄꯤꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯕꯤꯖꯣꯏꯅ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯁꯣꯜꯂꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯥꯒꯤ ꯍꯦꯛ ꯃꯃꯥ ꯃꯄꯥꯗꯧꯅ ꯌꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯤꯖꯣꯏ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨꯒꯗꯨ ꯄꯤꯔꯛꯂꯝꯗꯦ ꯕꯤꯖꯣꯏ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯕꯤꯖꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯀ ꯃꯀꯨꯕꯣꯛꯀꯗꯨ ꯇꯝꯅꯗꯨꯅ ꯂꯥꯟ ꯇꯥꯕꯗꯒꯤ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨꯒꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯕꯤꯖꯣꯏꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯤꯖꯣꯏ ꯃꯇꯨꯒ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯩꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯣꯔꯧꯃꯥꯁꯨ ꯉꯪꯔꯥꯟꯅꯅ ꯊꯣꯔꯛꯂꯤ ꯀꯁꯥꯌꯦꯟꯕ ꯃꯍꯥꯛꯁꯨ ꯀꯦꯀ꯭ꯔꯦꯀꯦ ꯍꯥꯏꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯤꯟꯊꯥ ꯄꯥꯡꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯏꯖꯪꯉꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯀꯣꯔꯧꯃꯥꯕꯨ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯕꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ ꯃꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯖꯒꯣꯏ ꯏꯁꯩ ꯇꯝꯂꯨꯕꯗꯒꯤ ꯄꯨꯝꯍꯣꯡ ꯍꯦꯛ ꯍꯣꯡꯉꯤꯗ ꯍꯥꯟꯅꯗꯤ ꯏꯃꯥꯒꯤ ꯄꯦꯝꯃ ꯐꯅꯦꯛꯀꯁꯦ ꯁꯦꯠꯄ ꯍꯩꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯀꯧꯔꯒ ꯁꯦꯠꯍꯜꯂꯤꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗ ꯃꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯁꯤꯅ ꯀꯣꯛꯄꯨ ꯉꯥꯎꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯁꯨ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅꯤ ꯅꯪꯕꯣ ꯃꯄꯥ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯊꯥꯒꯠꯈꯤꯕꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯀꯥꯟꯗꯦ ꯆꯥꯛ ꯊꯣꯡꯒꯠꯂꯨꯈꯤꯒꯦ ꯀꯩꯊꯦꯜ ꯃꯆꯥꯗꯅꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯁꯨ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯛꯑꯣ ꯍꯣꯏ ꯑꯩ ꯊꯣꯛꯎꯔꯒꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯔꯨꯔꯣ ꯑꯩ ꯊꯣꯛꯏꯀꯣ ꯂꯥꯏꯖꯅ ꯕꯥꯕꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯨꯒꯦ ꯍꯩ ꯅꯃꯥꯗꯅꯦ ꯁꯪꯒꯣꯝꯒ ꯂꯣꯜꯍꯜꯂꯒ ꯊꯛꯂꯒ ꯆꯠꯂꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯔꯤꯁꯨ ꯆꯥꯗꯅ ꯆꯠꯄꯗꯣ ꯇꯧꯒꯅꯨ ꯕꯥꯕꯥ ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯆꯠꯂꯔꯣꯏ ꯑꯣꯖꯥꯅ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯑꯣꯟꯊꯔꯁꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯗ ꯂꯩꯁꯥꯕꯤꯅ ꯍꯦꯟꯕꯅꯤꯅ ꯑꯌꯨꯛꯀꯤ ꯅꯪꯅꯕ ꯂꯥꯛꯄꯗꯣ ꯊꯦꯡꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯊꯤꯅ ꯆꯩ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯏꯀꯥꯏꯗ꯭ꯔꯥ ꯅꯈꯣꯏ ꯑꯣꯖꯥꯅ ꯉꯥꯡꯂꯤꯕꯗꯣ
ꯃꯇꯨꯡꯗꯤ ꯉꯥꯡꯍꯟꯒꯅꯨꯀꯣ ꯏꯄꯥ ꯊꯣꯛꯑꯦ ꯆꯪꯉꯨ ꯆꯪꯉꯨ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯔꯣ ꯍꯣꯏ ꯕꯥꯕꯥ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯧꯔꯛꯑꯣ ꯍꯣꯏ ꯌꯧꯔꯛꯀꯦ ꯃꯄꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯤꯗꯥꯏꯗꯅꯤ ꯌꯨꯝꯖꯥꯎ ꯑꯆꯧꯕꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯄꯥꯔꯤꯇꯣꯟꯒ ꯈꯛ ꯂꯩꯕꯅꯤ ꯄꯥꯔꯤꯇꯣꯟ ꯁꯨꯃꯥꯡ ꯌꯦꯅꯈꯥꯗꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯃꯁꯥ ꯆꯥꯏꯊꯔꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯏꯁꯩ ꯖꯒꯣꯏꯗꯨꯕꯨ ꯅꯨꯡꯊꯤꯜ ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯗꯣꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯊꯥꯏꯅ ꯏꯁꯩ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯗꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯦ ꯑꯣꯖꯥ ꯍꯣꯏꯗ ꯆꯠꯇꯕ ꯑꯩꯒꯤꯁꯨ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯨ ꯍꯪꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯪ ꯑꯣꯖꯥꯁꯤꯡꯕꯨꯅꯦ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯌꯦꯡꯉꯣ ꯉꯁꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯃꯤꯡꯊꯣꯜꯒ ꯀꯥꯔꯤꯁꯦ ꯅꯪ ꯑꯣꯖꯥꯗꯨꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯂꯥꯎ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯣꯏꯕ ꯊꯣꯛꯑꯦ ꯏꯃꯥ ꯄꯥꯔꯤꯇꯣꯟꯗꯨ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯗ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯐꯅꯦꯛ ꯃꯄꯥꯏꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯥꯔꯤꯇꯣꯟꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯗꯣ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯑꯩꯃ ꯑꯣꯖꯥ ꯃꯆꯥꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯒꯤ ꯁꯝꯀꯁꯦ ꯐꯖꯅ ꯑꯝꯇ ꯁꯦꯝꯖꯤꯟꯈꯤꯒꯦ ꯑꯣꯖꯥ ꯃꯆꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯃꯁꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯀꯗꯥꯏꯗꯅꯣ ꯅꯪꯗꯤ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯐꯅꯦꯛ ꯇꯥꯏꯍꯜꯂꯨꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯆꯠꯊꯣꯛꯎꯔꯣ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯅꯇꯥꯁꯤꯡꯗꯁꯨ ꯍꯥꯏꯌꯨ ꯆꯠꯂꯤ ꯃꯁꯛꯁꯤꯒ ꯄꯥꯈꯪ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯁꯤꯜꯂꯒ ꯌꯥꯝ ꯂꯦꯝꯊꯣꯛꯄꯒ ꯁꯥꯏ ꯍꯧꯖꯤꯛꯅ ꯃꯈꯨꯠꯁꯦ ꯇꯥꯛ ꯂꯥꯎꯅ ꯐꯥꯔꯒ ꯅꯨꯡꯁꯤꯅꯦ ꯍꯥꯏꯕꯕꯨ ꯀꯥꯟꯗꯦ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯎꯗꯣꯏ ꯂꯩꯔꯁꯤꯕꯨ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯥꯔꯨꯒꯦ ꯂꯥꯏꯖꯗꯨ ꯄ꯭ꯔꯞ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯂꯥꯏꯖ ꯀꯩꯅꯣ ꯆꯣꯡꯉꯥꯗꯧꯅ ꯆꯣꯡꯉ ꯂꯥꯛꯏꯗꯨꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯤꯡꯆꯥꯕꯤ ꯑꯣꯖꯥ ꯃꯆꯥꯗꯣ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯁ ꯃꯥꯏ ꯃꯁꯛꯇꯣ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯍꯥꯏꯕ ꯃꯁꯥꯒ ꯄꯥꯇꯛ ꯇꯧꯔꯒ ꯀꯨꯆꯨꯅ ꯉꯧꯔꯤꯕ ꯋꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯡꯉꯤꯕ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤꯁꯤ ꯑꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯗꯅ ꯂꯩꯔꯕ ꯑꯣꯖꯥ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯏꯇꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ ꯕꯦꯝꯃ ꯑꯇꯩꯅꯒ ꯈꯪꯉꯗꯤ ꯅꯪ ꯐꯖꯅ ꯉꯥꯡꯕꯤꯔꯣꯏꯍꯦ ꯅꯪ ꯑꯣꯖꯥꯗꯨꯕꯨ ꯅꯨꯡꯁꯤꯌꯦꯅꯦ ꯐꯔꯦꯁꯦ ꯀꯩ ꯂꯩꯒꯦ ꯏꯇꯥꯅ ꯂꯥꯛꯄꯕꯣ ꯁꯤ ꯐꯅꯦꯛꯁꯦ ꯑꯝꯇ ꯇꯥꯏꯕꯤꯌꯨ ꯍꯣꯔꯦꯟ ꯁꯦꯠꯅꯕꯅꯤ ꯅꯪꯒꯤ ꯐꯤꯒꯁꯦ ꯀꯣꯟꯅ ꯇꯧꯔꯁꯤ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯇꯧꯕꯤꯌꯣꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯒꯦꯕ ꯅꯪ ꯁꯤꯗꯤꯕ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇ ꯂꯪ ꯃꯆꯨ ꯃꯌꯥꯝ ꯂꯩꯕꯅꯤ ꯂꯧꯔꯣ ꯑꯝꯇ ꯐꯅꯦꯛꯁꯤꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯪꯕꯣ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯦꯠꯄꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯐꯅꯦꯛꯇꯣ ꯃꯄꯥꯜ ꯀꯣꯠꯇꯕꯅ ꯑꯅꯝꯕꯅꯤ ꯑꯣꯖꯥ ꯃꯥꯗꯤ ꯐꯅꯦꯛ ꯃꯄꯥꯜ ꯀꯣꯠꯇꯕ ꯁꯦꯠꯄꯗꯤ ꯉꯥꯡꯉꯤꯗꯨꯗꯤ ꯑꯗꯨꯒꯤ ꯑꯅꯧꯕꯁꯦ ꯑꯃꯨꯛ ꯇꯥꯏꯊꯣꯛꯏꯅꯤ ꯁꯤꯒꯤ ꯂꯪ ꯃꯆꯨꯁꯦ ꯁꯤ ꯌꯥꯔꯅꯤꯅ ꯍꯣꯏ ꯌꯥꯔꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯏꯔꯣ ꯑꯩ ꯇꯥꯏꯕ ꯍꯧꯔꯒꯦ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯐꯅꯦꯛꯇꯨꯁꯨ ꯇꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯐꯅꯦꯛ ꯑꯇꯥꯏꯕꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡꯗꯨ ꯐꯖꯅ ꯍꯥꯠꯇꯣꯛꯂꯤ ꯀꯣꯏꯀꯛꯅꯕꯤ ꯁꯝꯂꯥꯡꯅ ꯃꯥꯡꯗ ꯖꯨꯝ ꯇꯥ ꯃꯥꯏꯊꯣꯡꯗꯨꯅ ꯆꯝꯅ ꯀꯦꯁꯤꯜꯂꯤ ꯐꯅꯦꯛꯇꯨꯅ ꯈꯨꯃꯤꯠ ꯊꯨꯝꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯠꯂꯤ ꯐꯤ ꯃꯆꯥ ꯑꯃꯅ ꯂꯦꯡꯖꯨꯝꯗ ꯌꯥꯟ ꯇꯨꯡꯗ ꯇꯥꯔꯛꯄ ꯑꯔꯦꯝꯕ ꯐꯤꯗꯨꯅ ꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡꯖꯔꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯃꯇꯥ ꯊꯣꯏꯕꯤꯒꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯨꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯩꯁꯥꯕꯤ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯄꯥꯔꯤꯇꯣꯟ ꯃꯥꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯎꯖꯥꯎ ꯄꯔꯦꯡꯅ ꯍꯧꯔꯤꯕ ꯗꯣꯝꯗ ꯐꯛꯁꯥꯡꯁꯤꯡꯗꯨ ꯊꯥꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯐꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯩ ꯂꯥꯡꯅꯗꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯂꯣꯏꯅ ꯐꯝꯂꯔꯦ
ꯂꯥꯏꯖꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯐꯝꯃꯤ ꯅꯥꯀꯟꯗꯅ ꯃꯇꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥ ꯈꯔꯁꯨ ꯐꯝꯂꯤ ꯂꯥꯏꯖꯒꯤ ꯍꯧꯅꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯕꯗ ꯍꯧꯔꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯁꯨ ꯄꯥꯈꯪ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯕꯗꯨ ꯃꯁꯥꯗ ꯏꯊꯛ ꯊꯀꯠꯄꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯕꯦꯕꯥꯔ ꯂꯣꯏꯅ ꯎꯠꯂꯔꯤ ꯄꯥꯔꯤꯇꯣꯟꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯗꯨꯅ ꯕꯦꯕꯥꯔ ꯎꯠꯂꯤ ꯄꯥꯔꯤꯇꯣꯟꯅ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯋꯥꯈꯜ ꯇꯥꯅ ꯐꯖꯅ ꯇꯥꯎꯀꯣ ꯑꯍꯥꯟꯕꯗ ꯖꯒꯣꯏ ꯏꯁꯩ ꯀꯂꯥ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯁꯦ ꯃꯇꯝꯕꯨ ꯉꯥꯛꯅ ꯆꯠꯄꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯥꯈꯤ ꯃꯇꯝꯗꯨꯒꯤ ꯃꯥꯡꯖꯧꯅ ꯂꯥꯛꯂꯒ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯐꯝꯒꯗꯧꯕ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯇꯝ ꯁꯨꯡꯉꯥꯛ ꯉꯥꯛꯇꯦꯀꯣ ꯌꯦꯡꯉꯣ ꯉꯁꯤꯁꯨ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯝꯅꯅꯕ ꯐꯛꯁꯥꯡꯁꯦ ꯊꯥꯗꯨꯅ ꯐꯝꯂꯒꯥꯏꯍꯜꯂꯤꯁꯤ ꯃꯇꯨꯡꯗꯗꯤ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯧꯀꯣ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯣꯖꯥꯕꯨ ꯋꯥ ꯑꯃ ꯇꯥꯡꯖꯒꯦ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯐꯅꯦꯛ ꯐꯤꯔꯣꯜ ꯀꯔꯝꯅ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯐꯖꯅ ꯍꯥꯏꯕꯤꯗ꯭ꯔꯤ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯇꯝ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯁꯥꯏ ꯀꯣꯏꯅ ꯀꯛꯀꯅꯤ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯒꯅ ꯁꯝꯂꯥꯡ ꯈꯣꯡꯒꯠꯂꯒ ꯁꯝꯕꯨꯟ ꯄꯨꯟꯗꯨꯅ ꯁꯝꯗꯣꯟ ꯑꯃꯠꯇ ꯍꯦꯟꯗꯣꯛꯍꯟꯗꯕꯤꯗ ꯄꯨꯟꯒꯅꯤꯀꯣ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕꯁꯤꯡꯅ ꯐꯅꯦꯛ ꯃꯄꯥꯜ ꯀꯣꯠꯄꯤ ꯁꯦꯠꯀꯗꯕ ꯃꯔꯝꯅ ꯐꯅꯦꯛ ꯃꯄꯥꯜꯗꯨꯅ ꯁꯝꯕꯜꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯠꯂꯕꯤꯁꯤꯡꯅ ꯃꯄꯥꯜ ꯀꯣꯠꯄꯤ ꯁꯦꯠꯂꯣꯏ ꯑꯗꯨꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯐꯅꯦꯛ ꯃꯄꯥꯜꯅ ꯃꯩꯇꯩ ꯆꯅꯨ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯐꯅꯦꯛ ꯁꯦꯠꯄꯗ ꯈꯨꯃꯤꯠ ꯈꯨꯝꯂꯒ ꯁꯦꯠꯀꯗꯕꯅꯤ ꯑꯃꯗꯤ ꯈꯣꯏꯗꯧ ꯃꯊꯛꯇ ꯁꯦꯠꯀꯗꯕꯅꯤ ꯀꯣ ꯑꯔꯣꯏꯕꯗ ꯑꯃꯅ ꯃꯧ ꯑꯣꯏꯔꯤꯕꯁꯤꯡꯅ ꯐꯤ ꯏꯟꯕꯗ ꯃꯥꯡꯗ ꯇꯥꯔꯤꯕ ꯐꯤꯗꯣꯟ ꯑꯗꯨꯅ ꯃꯥꯡ ꯊꯪꯕ ꯍꯛꯆꯥꯡꯕꯨ ꯈꯨꯝꯒꯅꯤ ꯇꯨꯡꯗ ꯇꯥꯔꯛꯂꯤꯕ ꯐꯤꯗꯣꯟ ꯑꯗꯨꯅ ꯅꯤꯡ ꯈꯨꯝꯒꯗꯕꯅꯤ ꯃꯁꯤ ꯉꯥꯛꯅ ꯆꯠꯄꯤ ꯃꯩꯇꯩ ꯆꯅꯨꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯐꯠꯇꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯛ ꯆꯠꯂꯣꯏ ꯍꯥꯟꯅ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯁꯨ ꯆꯠꯅꯕꯤ ꯄꯨꯝꯕ ꯐꯖꯅ ꯈꯪꯂꯕ ꯇꯨꯡꯗ ꯑꯐꯕꯤ ꯑꯃ ꯃꯩꯇꯩ ꯆꯅꯨ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯥꯏꯖꯅ ꯏꯇꯥ ꯊꯣꯏꯕꯤꯌꯥ ꯑꯣꯖꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯑꯁ ꯀꯩꯅꯣ ꯇꯥꯟꯗꯤ ꯀꯥꯏꯔꯤ ꯏꯕꯦꯝꯃꯅ ꯈꯨꯅꯤꯡꯁꯤꯅ ꯍꯦꯛ ꯊꯤꯟꯖꯤꯟꯕꯨ ꯀꯩꯅꯣ ꯅꯈꯨꯠꯇꯨ ꯁꯨꯝ ꯅꯥ ꯂꯩꯇꯕ ꯉꯁꯤ ꯈꯨꯅꯤꯡꯁꯤꯅ ꯑꯁꯦꯡꯕ ꯊꯤꯟꯖꯤꯟꯈꯤꯕꯁꯦ ꯍꯦ ꯈꯪꯕ꯭ꯔꯅ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯣꯏꯃ ꯂꯣꯡꯉꯦ ꯄꯥꯔꯤꯇꯣꯟꯅ ꯍꯦ ꯀꯔꯤ ꯇꯧꯅꯔꯦ ꯁꯣꯛꯇꯕ꯭ꯔꯥ ꯂꯥꯏꯖꯥ ꯀꯩꯗꯧꯔꯦ ꯆꯨꯝꯅ ꯐꯖꯅ ꯐꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯐꯝꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯑꯁ ꯏꯀꯥꯏꯖꯕꯅ ꯁꯤꯔꯦ ꯑꯁꯤꯒꯤ ꯊꯣꯏꯕꯤ ꯑꯉꯥꯎꯕꯤꯁꯦ ꯈꯨꯅꯤꯡꯅ ꯍꯦꯛꯇ ꯁꯨꯖꯤꯜꯂꯦ ꯋꯥꯅꯤ ꯄꯥꯔꯤꯇꯣꯟꯅ ꯐꯔꯦ ꯅꯍꯥꯟ ꯑꯩꯅ ꯇꯥꯈꯤꯕ ꯏꯁꯩ ꯃꯇꯦꯛꯇꯣ ꯑꯧꯔꯥꯏꯁꯤꯀꯣ ꯑꯩꯅ ꯈꯣꯡꯂꯛꯄ ꯕꯥꯔꯁꯤꯒꯤ ꯇꯥꯟ ꯅꯥꯏꯅ ꯁꯛꯂꯛꯎ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯀꯣ ꯄꯥꯔꯤꯇꯣꯟꯅ ꯕꯥꯔꯁꯤ ꯈꯣꯡꯂꯛꯄ ꯍꯧꯔꯛꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯟ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯇꯞꯅ ꯏꯪꯅ ꯏꯁꯩ ꯁꯛꯂꯛꯏ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯥꯔꯁꯤ ꯑꯃꯗꯤ ꯏꯁꯩꯗꯨꯕꯨ ꯇꯥꯔꯒ ꯑꯋꯥꯕ ꯄꯣꯊꯥꯕꯁꯨ ꯌꯥꯎꯅꯔꯝꯃꯤ ꯊꯑꯣꯏꯅ ꯃꯈꯣꯏꯅ ꯏꯁꯩ ꯁꯛꯂꯛꯄꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯕꯁꯨ ꯌꯥꯎꯏ ꯏꯁꯩꯗꯨ ꯁꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯂꯦꯞꯈꯠꯇꯨꯅ ꯃꯥꯒꯤ ꯂꯦꯞꯐꯝꯗ ꯂꯦꯞꯂꯒ ꯖꯒꯣꯏ ꯈꯨꯇꯦꯛ ꯇꯝꯕ ꯍꯧꯔꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯅ ꯖꯒꯣꯏ ꯈꯨꯠꯁꯥ ꯁꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯁꯤꯜꯂꯤ ꯑꯁꯣꯏꯕ ꯀꯌꯥꯗꯨ ꯐꯖꯅ ꯁꯦꯝꯗꯣꯛꯂꯒ ꯇꯥꯛꯂꯕ ꯇꯨꯡ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯐꯝꯂꯝꯕ ꯑꯃꯗꯤ ꯆꯥꯏꯔꯝꯕꯁꯤꯡꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯥꯔꯤꯇꯣꯟꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯂꯥꯏꯖꯅ ꯏꯀꯣꯟ ꯀꯣꯟꯅ ꯂꯩꯍꯧꯔꯒ ꯄꯥꯔꯤꯇꯣꯟꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯂꯩꯖꯥ ꯅꯪꯗꯤ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯗ ꯍꯣꯏ ꯂꯩꯔꯒꯦ ꯑꯣꯖꯥ ꯃꯆꯥꯅ ꯄꯥꯈꯪ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯀꯔꯤ ꯋꯥꯍꯪꯅꯣꯗꯨꯗꯤ ꯆꯠꯂꯣ ꯅꯇꯥ ꯊꯣꯏꯕꯤꯁꯦ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯂꯩꯔꯦ ꯇꯨ ꯀꯩꯅꯣ ꯃꯁꯤꯕꯣ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯅ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯉꯥꯎꯔꯦ ꯈꯔ ꯂꯩꯔꯗꯤ ꯉꯥꯎꯔꯖꯈ꯭ꯔꯗꯧꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯄꯦꯜꯂꯣ ꯑꯣꯖꯥ ꯃꯁꯛ ꯐꯖꯕꯅ ꯆꯠꯂꯦ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯟꯗꯛꯀꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯗ ꯈꯔ ꯊꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯒꯁꯦ
ꯁꯥꯏꯗꯦꯛꯀꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯄꯥꯔꯤꯇꯣꯟꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯝꯕꯤꯗꯅꯤ ꯂꯥꯏꯖꯗ ꯋꯥꯝꯇ ꯉꯥꯡꯗꯅ ꯃꯊꯟꯇ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯥ ꯊꯣꯏꯕꯤꯁꯨ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯑꯃꯨꯛꯁꯨ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯏꯖꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯅ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯒ ꯂꯣꯏ ꯇꯣꯛꯊꯣꯛꯇꯣꯏꯅꯤ ꯉꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝꯁꯨ ꯁꯨꯛꯄꯤ ꯄꯤꯗꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯇꯥ ꯅꯪ ꯉꯥꯎꯔꯦ ꯅꯪ ꯌꯥꯔꯣꯏꯕ ꯈꯔ ꯂꯩꯔꯗꯤꯅꯦ ꯂꯝꯕꯤꯗ ꯕꯣꯔꯥ ꯑꯃ ꯌꯥꯜꯂ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯅꯠꯇꯦ ꯑꯣꯖꯥꯗꯕꯨ ꯄꯥꯝꯃꯦ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯗꯨꯅ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯤ ꯃꯤꯗꯨꯅ ꯈꯪꯕꯤꯔꯗꯤ ꯑꯃꯨꯛꯁꯨ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯟꯗ꯭ꯔꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕ ꯊꯕꯛ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯩꯅꯤ ꯑꯩꯁꯨ ꯑꯣꯖꯥꯗꯒ ꯌꯥꯝ ꯉꯥꯎꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯌꯥꯗꯕꯩ ꯇꯧꯕꯅꯤ ꯅꯪꯉꯣꯟꯗ ꯇꯧꯔꯝꯂꯒ ꯈꯪꯗꯧꯅꯤ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯅꯤ ꯃꯥꯅ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕꯗꯤ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯦ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯤ ꯑꯣꯖꯥꯗꯣ ꯄꯥꯈꯪꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯆꯍꯤ 1-2 ꯃꯉꯥꯏ ꯃꯤꯒꯤꯁꯨ ꯃꯥꯏ ꯈꯔ ꯌꯦꯡꯉꯨꯀꯣ ꯆꯍꯤ ꯂꯧꯔꯁꯨ ꯑꯣꯖꯥ ꯍꯥꯏꯅꯗꯤ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕꯅꯤ ꯏꯇꯥ ꯊꯣꯏꯕꯤ ꯅꯪ ꯄꯥꯎꯇꯥꯛ ꯌꯥꯝ ꯄꯤꯅꯤꯡꯕ꯭ꯔꯥ ꯍꯥ ꯈꯣꯡꯕꯥꯜꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯅꯝꯅꯤꯀꯣ ꯉꯁꯤ ꯃꯥꯅ ꯈꯔ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯣꯟꯊꯍꯜꯂꯦꯃꯤ ꯉꯁꯤꯅꯦ ꯂꯝꯌꯥꯏꯁꯤꯗ ꯈꯣꯡꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄ ꯂꯩꯖꯁꯅꯤꯀꯣ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯍꯣꯏ ꯀꯩꯁꯨꯝꯇ ꯍꯥꯏꯖꯔꯔꯣꯏꯁꯦ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯔꯣ ꯏꯇꯥꯒꯤꯕꯨ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯅꯤ ꯌꯥꯔꯕꯁꯤ ꯑꯣꯏꯗꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯌꯨꯝ ꯌꯧꯅꯕ ꯁꯠ ꯆꯠꯂꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯄꯥꯔꯤꯇꯣꯟ ꯃꯥꯡꯒꯣꯟꯅ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯊꯥꯕꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯋꯥꯏ ꯇꯥꯅ ꯊꯥꯕꯜ ꯑꯗꯨ ꯁꯨꯝ ꯌꯦꯡꯕꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯥꯏꯖꯒꯤ ꯃꯣꯃꯣꯅꯣꯛꯄ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯏ ꯑꯁ ꯀꯩꯅꯣꯍꯦ ꯊꯥꯕꯜꯒꯤ ꯃꯍꯨꯠ ꯃꯗꯨꯒꯤ ꯂꯥꯏꯖ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯎꯔꯛꯏꯁꯤꯕꯣ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯂꯥꯏꯖꯗꯣ ꯃꯥꯅ ꯁꯨꯝ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯑꯣꯟꯒꯦ ꯇꯧꯏ ꯐꯔꯛ ꯇꯥꯅꯔꯛꯇ꯭ꯔꯤꯀꯥꯟꯗ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗ ꯃꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛꯀ ꯖꯒꯣꯏꯒꯗꯣ ꯊꯨꯅ ꯑꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯑꯁ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯩ ꯑꯔꯦꯝꯕꯗ ꯑꯣꯖꯥꯒꯤ ꯐꯝꯊꯣꯜ ꯀꯥꯔꯝꯕꯅꯣ ꯈꯜꯂꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗ ꯌꯧꯌꯦꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯨꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒ ꯄꯨꯜꯂꯁꯨ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯄꯤꯍꯜꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯎꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯖꯒꯣꯏ ꯏꯁꯩꯁꯦ ꯇꯝꯍꯜꯂꯝꯗꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤꯗꯅꯁꯦ ꯑꯣ ꯄꯥꯕꯥ ꯅꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯆꯥꯗꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕ ꯑꯣꯏꯃ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯁꯣꯠꯄꯦꯛꯀ ꯂꯥꯎꯗꯈꯩ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯈꯤꯇꯪ ꯉꯥꯡꯉꯩꯗꯨꯕꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯋꯥꯅꯤ ꯈꯪꯗ꯭ꯔꯗꯤ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯊꯟꯇ ꯑꯉꯥꯎꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯦꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯇꯥꯒꯦꯗꯅ ꯇꯞꯅ ꯆꯪꯂꯛꯏꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯣ ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯏꯆꯥꯗ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯄꯥꯝꯕꯒ ꯑꯝꯇ ꯂꯩꯇꯦ ꯂꯩꯔꯁꯨ ꯀꯩꯁꯨ ꯐꯪꯉꯔꯣꯏ ꯃꯤꯌꯥꯝꯅ ꯑꯌꯦꯛ ꯎꯕꯗ ꯑꯣꯖꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯂꯣꯏꯅ ꯎꯅꯔꯤ ꯑꯗꯨꯅ ꯑꯉꯥꯡꯗꯒꯤ ꯑꯍꯜꯗꯒꯤ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯄꯥꯝꯕꯗ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯍꯥꯟꯈꯩ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯌꯨ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯀꯅꯥꯅꯣ ꯁꯤꯗꯅꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯄꯗ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯕꯨ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎꯔꯁꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯜꯂꯦ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯏꯁꯩ ꯖꯒꯣꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯂꯣꯏꯅ ꯇꯥꯛꯁꯤꯜꯂꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯇꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤꯅꯤꯀꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯁꯨ ꯑꯃꯃꯝꯇ ꯂꯣꯏꯅ ꯍꯥꯏꯅꯔꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯇꯥꯔꯗꯧꯅꯤ ꯑꯩꯅ ꯊꯣꯏꯕꯤꯅ ꯑꯣꯖꯥ ꯃꯆꯥꯅ ꯇꯥꯛꯂꯤꯕꯁꯤꯒꯤ ꯃꯈꯥꯗꯤ ꯂꯩꯇ꯭ꯔꯕꯣ ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯇꯝꯕꯒꯤ ꯂꯣꯏꯕ ナꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒ ꯆꯥꯟꯅꯒꯗꯕ ꯆꯥꯡꯗꯨꯅꯤ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗ ꯂꯦꯞꯇꯕꯤ ꯂꯣꯏꯅ ꯁꯛꯄ ꯉꯝꯂꯕꯗꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯛꯅꯕꯒꯤ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯍꯥꯡꯂꯤꯉꯩꯗ
ꯅꯣꯏꯅ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅꯅꯦ ꯆꯤꯟꯗ ꯉꯪꯂꯒ ꯁꯛꯄꯅꯤ ꯈꯪꯗꯦ ꯃꯇꯝ ꯁꯪꯕꯗ ꯖꯒꯣꯏꯒ ꯀꯣꯟꯅꯅ ꯏꯁꯩ ꯁꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯣꯀꯣ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯋꯥ ꯁꯨꯝ ꯍꯪꯂꯛꯄꯗ ꯂꯥꯏꯖꯒꯤ ꯃꯄꯥ ꯇꯥꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯂꯥꯏꯖ ꯄꯥꯔꯤꯇꯣꯟꯗꯁꯨ ꯌꯦꯡꯂꯛꯇ꯭ꯔꯤ ꯋꯥꯈꯜ ꯑꯃꯗ ꯃꯊꯟꯇ ꯎꯝꯗꯨꯅ ꯂꯩ ꯄꯥꯔꯤꯇꯣꯟꯁꯨ ꯂꯥꯏꯖꯅ ꯌꯦꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯤ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯕ ꯃꯥꯅ ꯌꯦꯡꯂꯛꯇ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯨꯗꯅ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯁꯤꯡꯁꯨ ꯏꯊꯥꯈꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯃꯪꯗꯅꯒ ꯂꯩ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯃꯇꯥ ꯊꯣꯏꯕꯤꯅ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯂꯥꯏꯖꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯇꯥꯁꯤꯡꯗꯨꯅ ꯆꯥꯏꯔꯤ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖꯒꯤ ꯃꯇꯧ ꯌꯦꯡꯖꯩ ꯉꯁꯤꯗꯤ ꯄꯥꯔꯤꯇꯣꯟꯗꯨ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯈꯩ ꯃꯣꯃꯣꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯕꯤ ꯃꯍꯥꯛꯅ ꯉꯁꯤ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯁꯤꯗꯗꯤ ꯄꯥꯔꯤꯇꯣꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯍꯩ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯂꯥꯏꯖꯅ ꯈꯨꯔꯨꯝꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯑꯣꯖꯥ ꯃꯆꯥ ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯔꯝꯂꯔꯣꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯄꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯤ ꯀꯩ ꯃꯔꯝꯒꯤ ꯊꯥꯕꯝ ꯑꯃꯅꯤ ꯆꯪꯒꯗꯕ ꯃꯇꯝꯗꯣ ꯑꯣꯖꯥꯅ ꯆꯌꯣꯜ ꯑꯃꯁꯤꯗ ꯄ꯭ꯔꯞ ꯇꯥꯛꯁꯤꯜꯂꯛꯏꯁꯦ ꯑꯩꯁꯨ ꯃꯔꯝ ꯈꯪꯉꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯑꯉꯥꯎꯕ ꯃꯤꯠꯁꯤꯅ ꯑꯣꯖꯥꯗ ꯌꯦꯡꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯅꯕꯤꯔꯝꯃꯣꯏ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯌꯦꯡꯂꯝꯂꯣꯏ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯇꯥ ꯊꯣꯏꯕꯤꯅ ꯉꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯤꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯈꯪꯉꯤ ꯃꯥꯁꯨ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯅꯍꯥꯟꯈꯩꯅ ꯉꯥꯏꯔꯝꯂꯒ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯗꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯁꯝ ꯐꯣꯏꯗꯠꯀꯦ ꯐꯔꯦ ꯆꯠꯂꯣ ꯅꯇꯥꯅ ꯉꯥꯏꯔꯝꯗꯕꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣ ꯌꯥꯔꯦ ꯂꯥꯏꯖ ꯄꯥꯔꯤꯇꯣꯟꯅ ꯈꯝꯂꯛꯄꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯔꯥꯎꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯟꯇ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯇꯥꯅ ꯉꯥꯏꯔꯝꯗꯕꯗꯨꯗ ꯅꯃꯥ ꯂꯧꯗꯨꯅ ꯀꯞꯆꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯔꯦ ꯈꯪꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯂꯅꯤ ꯈꯟꯅ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯨꯕꯅꯤ ꯈꯪꯍꯧꯗꯅ ꯄꯥꯔꯤꯇꯣꯟꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣꯅꯣꯛꯀꯤ ꯇꯧꯔꯝꯕ ꯁꯛꯐꯝꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯄꯥꯔꯤꯇꯣꯟꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯇꯣꯟ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯁꯤꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯇ ꯄꯥꯔꯤꯇꯣꯟꯅ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯨꯝ ꯐꯥꯎꯈ꯭ꯔꯕꯅꯤ ꯂꯥꯏꯖꯅ ꯃꯣꯃꯣꯅꯣꯛꯇꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯇꯨꯅ ꯃꯥꯁꯨ ꯃꯣꯃꯣꯅꯣꯛꯆꯈꯤꯕꯅꯤ ꯄꯥꯔꯤꯇꯣꯟ ꯃꯥꯁꯨ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯔꯧꯏ ꯃꯥꯅ ꯆꯠꯂꯤꯕ ꯁꯤꯟꯐꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇ ꯆꯤꯟꯕꯥꯜꯅ ꯐꯣꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯟꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯒ ꯂꯥꯏꯖꯒꯗꯨ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯐꯤ ꯊꯥꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯥꯔꯤꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯑꯥꯗꯒꯤꯁꯦ ꯑꯣꯖꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯐꯣꯡꯗꯣꯛꯅꯤ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯊꯤꯅꯒ ꯉꯥꯡꯉꯩꯔꯕ ꯀꯩꯅꯣ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯗꯨꯕꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯋꯥꯁꯨ ꯐꯖꯅ ꯈꯨꯝꯗꯦ ꯑꯗꯨꯒ ꯋꯥ ꯂꯥꯟꯁꯨ ꯏꯉꯥꯡꯉꯥꯡꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯐꯣꯡꯁꯨ ꯐꯣꯡꯗꯣꯛꯂꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯏ ꯋꯥ ꯉꯥꯡꯅꯤꯡꯕꯁꯨ ꯀꯌꯥ ꯄꯣꯛꯇ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯩ ꯀꯧꯕꯤꯒꯦ ꯅꯛꯁꯤꯜꯂꯛꯏ ꯑꯣꯖꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯄꯥꯔꯤꯇꯣꯟꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ ꯅꯣꯏꯗꯤ ꯀꯥꯏꯗꯅꯣ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯏꯇꯥ ꯏꯕꯥꯅꯤꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯅꯣꯡꯃ ꯐꯖꯅ ꯄꯨꯜꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯁꯦ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯅꯣꯏꯅ ꯑꯣꯖꯥ ꯀꯧꯕꯗꯣ ꯀꯧꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯀꯥꯏ ꯑꯃꯠꯇꯁꯨ ꯑꯣꯏꯕꯅꯤꯅ
ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯏ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯗꯨ ꯇꯥ ꯄꯥꯔꯤꯇꯣꯟ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯂꯥꯏꯖꯥ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯃꯉꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦ ngasi nang mutheng na basida harau zarubani adubu nangdi aingonda michina phau yenglakte natra pare nang soibu yenglakano aisu nangbu yengtana honarage asi hairaga pariton nungaitana chatkirami laisa mabukningda yam nungaitana khanjai hausikso nang nei ki thamoi masak khangbichi pumnamak aina lan mangaktani ayu wakhana sagalaga nang boi ki oisaki bu khaktani ita thoibidana wari saraga aingondana wama pau hairaktriba sinadi aibo mukena ikaiba pibani natra pare leblu pire baduna chetpoyo chena lepiyo aisu mukana nangi wakal khandana honarage laisa wakalda si khanjaduna mapira chele tarike toribu pidu phasinduna mata thoibida wari saba hausili asumna matam khara hausin khirami nongmudi laisa hogi kul thangnabadagi ni haiba mapagi mamanaba ama laktuna laisabu mamau oina haijarami laisa mapagi waduda hidokpa ngamtraduna hoi haiduna yakre mathang phairen pangkhalakpa thada luhongba haina matam lepna khirami laisa su luhongbadu phana yadingtrabasu mapagi yathangni ngaktaba yadabana masu hoi haina yakre nongmagi namitni thoibina lambida lakpada paritonga thengnerami thoibi nokfei tawduna kaurei oza nati ta pariton kadai chatluino thangnaba khulda imanaba mak pulubani nangdi kadai chatluino awang lekaida phane ataiba thinba chalubani ado jagoi isai makha tam thadraba handakti isai sakbagi makhulsu takhijena lekai mina wari sanaba tai aduda sum hangbani handakse ai yumda tawche ai ozagi mayumda angang miyam laklaga tami adudi oza hogi yumda satok chasina dum tawre ado laisado ai mangonda wamude hainingmani tanza mai phangphangdabasida haiba pharak tare ngasi nang thengnabase yam phare horen numidang wairamdo khulgi lampakta amta thokminarudana yaroidro hoi yaniye ai ida laisada haike ado Mahadi yam phare dudi horen ai gairamage ado lakli lawko ichali wa haibaga nang hobanate as ida laisadubu yagadrani tawrise magi luhongbudi mathang thada oiramgani hoida lebak sangyeng ba haiduni adudi ayumdaga sangaroi ida hoida hana amta chalukhige thoibi mata laisa hoida prap laklaga sumangda leptuna matabu hekta kaurei ita o ita aine thoibine aima ita thoibia kakalo kailegi tana lakbo midi luhongamdagi masakasa damadam phasatu ameko hana irang langda leiramba igi ta laijase hojikti matamdugi ta laijado natri haraklabra nangi domo o haujade ado ta pari ton thengnei horense khungi lampakta tholo wam tainingena so hairami nangbu yadoiro osaga unaraga wari sababu kai yaroiduno yani kaino nang loran bidawna waibabu tumina haidubo kisum torui yani adum chaluse sum ima hoi pabui takradi nungaitena tobani adu phare nangna yani hairabanina horen tholoko ai khoigi thongal da ngairamage ado ai selage wase hagina lakpani thoiko laisa noktuna mata thoibina sinsa sakribadu yengdu lehawi nungthilgi nungsa sangkibagi ing nawa nungsit na sitpa matamni leikai ki halsingsu ayengmu nungsit saba thoknarei angangsingsu sen songtuna sanari kai hada nungairamgani awaba karino khangjiba angangsingtuna sen songtuna harauna sanaribadu pakhang masasingna momonoktuna yengli makhoisu angang oiringaigi awawa masa khangju matamdu ningsinglakpa mali somda laisa loisenba loiraga thoklei thoibisu makhoi thongalda leptuna matabu lakpa ngairami makhoi ani thengnaraduna lampak leiba domda lai sum lakpana lampak adu yausilei paritona phamlaga makhoi bu lakpa ngairibdu ure thoibina ita changuro ai soida ngairamage chalo hoi ai kuiroi ngairamo nangsi leiramuko
Laisa Paritongi manakta tapna sanglai. Paritonsu Laisan sanglapu ubada momo noksay. Laisa, nungari ba natro? Nungari. Usasu nungari ba natra? Nungari. Ay no za kauruklanu haikraga amu kauri sigayino. Ay ngonda haibasu natana. Itatoy bida haibadu ba? Hoisi, ay nasuiba niyari. Ado, ay si wa mahining bani. Haigado matamdadi hayawchi. Hausik na mo yaw ting matadore kangdra tawrisi. Kay wano, hekta hayo. Nanggi hausik hongdakliba na tawsida haiba ngamdabani. Hana daw na irang lang lagadum layramlabadi ay sunahan hayramba yabani. Fare, ay naharage kangkrabani na nasida isu hayrage. Lana di kan ganu ko. Hoy, kaloy. Laisa, ay nang manushirak pa yam na kuire. Nanggi irang lang saban na taw. Humunok laga ay ngon di yung lagpamigyan. Nanggi oy na nangang bakonsya. At human na taw doon na nang bamughin na so ay nanugsikiba ni. Nang naiginagta, jagoy say tambalakbo mo. Kaurang na. Ay na ngagtanggat to na yung laga. Ngay kibag kayaman ni. Atubo, aroy ba numit to da ay supong doge kalay. Atubo ngam kitchen. Jak na leho mo na tana. Ay hiso, upay karisu lay kidi. Nang mo kaktoki na kayarak sukali. Kaktoki kalak pamatamda na heli. Nang muning singbaso. Ay yaw ting labanong sibase. Ang uktang diyabi o Laisa. Parito na kanghaw na pongdorak liba. Wahay singdo tapada, Laisa. Mapita do na, ngag na. Wahay mapaw bahay bangamda na. Dumi na lip do na lay. Kaidorage, dumi layradi. Yari hayro. Usada tamoy sina nung sisabi ay na. Kari iyaning dani. Atabo, ay gitamoy na ahan mo ay nanungsiba na haki na pamda. Yari hay na hay bangam bagi panggal daw. Kasi di, ifam na lay jet apari. Ay siluhong bagi matamliap krabin. Ima pa bagi wahayig to panggam dyan na. Ay siluhong bato yakri. Ayaw pa ilay dyan. Tamoy sina, nakakinungsiba to yaning labaso. Jinbahal sinayari hay pagam dyan. Ay bo ano ka na? Laisa na tamoy sok na hayrakli buha do tabada Pariton wangang dana jab yung nalip na laikre. Laisa gi mitlu dagi sintharakli pirang adubu taitok kya hay na makuto tanggalagpada. Laisa na laitok laga kapto na siyan kirami. Toy biso, Laisa na kap laga siyan kibaduda kaidorabano kanna masutung da tana kirami. Pariton tanggaluriba makut adubu yengsaduna mamitagi mapitare. Ay kutsina. Nanggi mitlugi pirang adubu taitok pangamsan siya. Laisa, ay nangwana waraw masulay din. Ay ginusibo ito, bahay trabat ang wisidi. Ay nawaraw na bangamde. At nagimapok sida. Nang buhay iway mapang trabaso. Matang mapok tadi. Ibani so ay ganatong nasiko. Matang mapok tadi. Nang buhay ubaga. Ay nung siya ay napungdog lagi. Nang nanangayay pa na paankip at uraga. Ay supintok lagi. Nang giingong-ngong sabi mo iyang tuniyaglag pa daw. At nagimapok si Magini. Uba pang larik kalubada. Nang giusama sa Aise. Ay si hingning bapaog dyan, Liza. Hingning bapaog dyan. Nupaoy zarabaso Pariton tangmoy sok na makultok na piyenda na kapsari. Kapayaba kaplabatungda mamsilagpadagi mamana pakatlamlani kanduna. Wakaw na manglaga mayumlom datap na satkri. Namidangi matam ni Liza. Magi kagi tongnaw gi mapaduda. Nongbul tagdatok liba tabal mabu yengli. Mamitagi mapiso liba layta na sintari. Ay sibo yam na ayan ba pami oira brane. Nung siba magi wahay tadyo ngay na. Lamlan ba magaluhong bagi ayaba pipagambi ay sibo. Ay sibo ayan ba pam di ay payari bra. Ay niyang mamadamda. Nakakamit sana kipa to. Hausik na. Nung siba gimit yung nikang naglabada. Ay kita mo ise. Layta na lay pangamcho. Ay bosok yam na nung sibinam gani ay badi. Ay magpawag kalo na ba? Ay ilamihan bitang mo isi natin.
ꯅꯪꯕꯨ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯪꯒꯤꯠ ꯇꯧꯖꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕꯩ ꯋꯥꯈꯜꯁꯤꯅꯗꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕ ꯏꯟꯁꯤꯜꯂꯛꯈꯤꯕ. ꯏꯇꯥ ꯊꯥꯖ ꯅꯍꯥꯛꯅ ꯅꯣꯡꯗꯣꯜꯊꯛꯇ ꯀꯥꯟꯊꯣꯛꯏꯗꯨꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯇꯥ ꯄꯥꯔꯤꯇꯣꯟ, ꯅꯍꯥꯛꯀꯤ ꯃꯤꯡꯁꯦ ꯏꯆꯦꯜꯁꯤꯡꯅ ꯄꯦꯟꯅ ꯀꯧꯖꯕ ꯉꯝꯈꯤꯗ꯭ꯔꯦ. ꯑꯩꯕꯨ ꯍꯔꯥꯎꯒꯅꯨꯀꯣ. ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ. ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ. ꯂꯥꯏꯖ ꯊꯃꯣꯏ ꯁꯣꯛꯅ ꯆꯥꯛꯅ ꯀꯞꯆꯔꯤ. ꯃꯁꯥ ꯃꯊꯟꯇꯁꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤ. ꯉꯥꯏꯉꯝꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯏꯟꯁꯤꯟꯕ ꯂꯧꯔꯨꯔꯦ ꯍꯥꯏꯅ ꯃꯊꯟꯇꯁꯨ ꯄꯦꯟꯗꯅ ꯆꯩꯖꯔꯤ. ꯑꯍꯤꯡ ꯑꯁꯤꯃ ꯊꯥꯕꯜ ꯃꯍꯥꯛꯇ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯗꯨꯅ ꯀꯞꯇꯨꯅ ꯂꯦꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯇꯥ ꯊꯣꯏꯕꯤꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯑꯁꯨꯝꯅ ꯂꯝꯂꯥꯟꯕ ꯄꯣꯏꯔꯩꯒꯤ ꯃꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯂꯩꯈꯤꯕ ꯅꯠꯇꯅ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯃꯃꯥ ꯃꯄꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯥꯏꯖꯕꯨ ꯄꯣꯏꯔꯩꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯄꯣꯏꯔꯩꯅꯁꯨ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ. ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ. ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯊꯝꯂꯤꯕ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯧꯈ꯭ꯔꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ. ꯄꯥꯔꯤꯇꯣꯟ ꯃꯍꯥꯛꯁꯨ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯩ. ꯊꯃꯣꯏꯗꯁꯨ ꯅꯤꯡꯈ꯭ꯔꯦ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ. ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯗꯤ ꯖꯒꯣꯏ ꯏꯁꯩ ꯄꯥꯝꯖꯅ ꯆꯪꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈꯤꯕꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯄꯥꯈꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ. ꯏꯪꯊꯝꯊꯥꯅꯤ. ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯍꯥꯎꯕ, ꯊꯣꯡꯂꯨꯕ ꯈꯨꯗꯤꯡ ꯆꯨꯅꯕ, ꯋꯥꯈꯜ ꯏꯪꯕ, ꯍꯛꯆꯥꯡ ꯇꯦꯛꯈꯠꯄ ꯃꯇꯝꯅꯤ. ꯍꯦꯃꯣ ꯑꯃꯗꯤ ꯔꯥꯁꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯅꯤ ꯈꯛꯇꯅꯤ. ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯑꯕꯦꯝꯃ ꯊꯃꯨ ꯅꯥꯃꯨ ꯑꯣꯏꯅ ꯄꯣꯛꯄꯅꯤ. ꯆꯍꯤ 2 ꯈꯛꯇꯃꯛ ꯍꯟꯅꯩ. ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯌꯥꯝꯅ ꯍꯟꯅꯗꯕꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ. ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯕꯨꯡꯅ ꯃꯆꯜꯒꯤꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯔꯥꯁꯤꯅ, ꯑꯕꯦꯝꯃ, ꯅꯪ ꯄꯥꯕꯨꯡꯒ ꯇꯥꯆꯧꯒꯗꯣ ꯈꯔ ꯀꯧꯔꯨꯔꯣ. ꯃꯤ ꯌꯥꯝꯅ ꯆꯤꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯛ ꯆꯥꯊꯣꯛꯍꯧꯔꯁꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯕꯨꯡꯒ ꯈꯪꯂꯔꯣꯏ. ꯍꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ. ꯇꯥꯆꯧ, ꯄꯥꯕꯨꯡ, ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯌꯦ. ꯑꯕꯦꯝꯃ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯔꯥꯁꯤꯅ ꯌꯨꯝꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯆꯥꯅ ꯊꯛꯅꯕ ꯆꯥ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯦꯃꯣꯅ ꯀꯣꯅꯨꯡꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯆꯠꯄꯅꯤ. ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯅꯤ. ꯊꯣꯏꯁꯅꯥ ꯊꯣꯛꯂꯛꯇꯨꯅ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯀꯣ? ꯅꯣꯡꯉꯥꯟꯕꯗꯩ ꯃꯀꯦ ꯁꯦꯝꯕꯗ ꯅꯁꯥꯒꯤ ꯐꯤ ꯁꯨꯅꯤꯐꯥꯎ ꯀꯥꯎꯔꯦ. ꯑꯃꯣꯠꯄ ꯐꯤ ꯅꯝꯗꯨꯅ ꯊꯝꯃꯤꯗꯣ ꯁꯨꯇꯣꯛꯄ ꯀꯩꯗꯧꯒꯦ? ꯌꯦꯡꯅꯤꯡꯗꯦꯀꯣ? ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯛꯑꯗꯤ ꯑꯉꯥꯡꯅ ꯌꯣꯟꯈꯠꯄ꯭ꯔꯕꯨ. ꯑꯕꯦꯝꯃ ꯃꯆꯤꯟ ꯄꯩꯊꯣꯛꯑꯒ ꯃꯄꯥꯕꯨꯁꯨ ꯀꯧꯔꯝꯗꯨꯅ ꯃꯕꯨꯡꯕꯨ ꯇꯥꯟꯅꯔꯛꯏ. ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯇꯥꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ. ꯑꯕꯦꯝꯃꯅ, ꯇꯥꯆꯧ, ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯦ. ꯆꯠꯊꯣꯛꯑꯣꯏ. ꯅꯪ ꯇꯣꯉꯥꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯍꯩꯅꯗꯦ. ꯃꯤꯒꯤ ꯇꯝꯅꯥ ꯍꯣꯏꯗꯤ ꯃꯕꯨꯡꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ. ꯑꯩꯁꯨ ꯇꯥꯆꯧꯒ ꯂꯝꯕꯤꯗꯒ ꯆꯠꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ ꯈꯪꯕ꯭ꯔꯥ? ꯂꯥꯛꯑꯣ ꯌꯥꯔꯦ. ꯑꯁꯤ ꯍꯥꯏꯖꯔꯕꯁꯨ ꯊꯣꯏꯁꯅꯥ ꯃꯥꯡ ꯊꯥꯅ ꯒꯝꯒꯝ ꯆꯠꯂꯤ. ꯃꯥꯅ ꯃꯆꯜ ꯑꯕꯦꯝꯃꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩ. ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯃꯄꯥ ꯍꯦꯃꯣꯁꯨ ꯂꯥꯛꯂꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ. ꯑꯕꯦꯝꯃ, ꯅꯪ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯃꯨꯛꯇ ꯁꯣꯏꯖꯤꯜꯂꯛꯎ. ꯃꯤ ꯂꯥꯛꯑꯅꯤ. ꯀꯣꯛꯀ ꯉꯥꯎꯗꯣꯏꯅꯤꯀꯣ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ. ꯃꯊꯪ ꯂꯥꯛꯑꯅꯤ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯜ 2 ꯈꯛꯇ ꯁꯣꯛꯂꯝꯃꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯄꯥꯜꯂꯤ. ꯅꯣꯡꯃ ꯑꯕꯦꯝꯃ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯏꯕꯤꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯩ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ. ꯊꯣꯏꯕꯤꯅ, ꯑꯕꯦꯝꯃ, ꯇꯥ ꯁꯛꯍꯦꯟꯗꯣ ꯂꯥꯛꯀꯅꯤ. ꯉꯥꯛꯇ ꯉꯥꯏꯃꯤꯟꯅꯁꯤꯀꯣ. ꯑꯗꯨꯒ ꯐꯠ ꯆꯪꯂꯁꯤ. ꯍꯣꯏ, ꯑꯗꯣ ꯀꯨꯏꯒꯨꯝꯁꯤꯀꯣ. ꯇꯥꯆꯧꯅꯒ ꯎꯔꯕꯗꯤ ꯏꯕꯥꯅꯤ ꯂꯣꯏꯔꯦ. ꯀꯨꯏꯔꯣꯏꯍꯦ. ꯇꯨ, ꯂꯥꯛꯄꯨ ꯂꯥꯛꯑꯦ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯛꯍꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ.
ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯍꯜꯂꯤꯅꯦ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯁꯨ ꯎꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣꯕ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯅꯤ ꯏꯃꯥꯅꯅꯦ ꯁꯤꯡ ꯈꯔ ꯈꯥꯏꯔꯝꯃꯣꯅ ꯈꯥꯏꯔꯝꯃꯤꯅꯦ ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯤꯅꯤ ꯑꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯑꯅꯤꯗꯨꯅ ꯑꯣꯏꯅꯔꯤꯕ ꯑꯗꯨꯗꯤ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯋꯥꯈꯜ ꯁꯥꯒꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯑꯁ ꯑꯩꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯕ ꯈꯪꯗꯦ नुपा कनामतना नुंसी कायना हाइरक्तेबा अमतंग हाइरअदि कयाम नुंगाइने असुमना थोइबी अमदि सगहेन वरी साबा लोरेदुना हलकले हलकपगी लंबीद अबेमना चे थोइबे नुपा कोइबसे नुंगाइब्रा हे नंगसु कोइनिंग अब्रा कोइनिंग देदा सुम हंगबने नंगी मतम लागा खंगने असुमना मयुम यरुकलबदा मबुंग थोइसना ममागी पोटफमगी अवत अपा लेबा कैथल चटकनी हाइदुना फिरो लोइसिंदुना लेरंबने ए ताचौ कैथल चतोइरो आई लाके चतोए हैनदेको लाकनु आइना हांखे हाइबदि नतेदना ngasi khak la ke harago ima ga kona chaloba aigi tungda gadi inarakanu ko ai hinadeba ima ga de adum chatle tasaw gadi chatri mi gi mabungdi adum pubi machan nupi singdo ai khoi gi di nusi da bani na pubi de thoisna da nungai tre mata seina machal ga chatmina badi pam chada bani adu bu nungai tre machal gi matau do sasalo shiro ado ngasi khak tani ko hayeng gai di harak puyar Hoi, kuiroi, ngaktangaram ko ta cho. Abema, araiba makai kesan dana thogle. Madu ubada thoisna suklap na yeng. Adam kesari do gaino. Keba na phatro ta cho. Chamo chamo chat ka dra. Jum na kerdi faine. Na sadu da irang ma chen chen badong na tawri. Khupak sina ne thajaning bam yauri. Khatte kaisu. Thoisana haina da bana di loire. Adu batana tana kaithal tamna lakli. lambi aduda thoisna gi mamana bakhara leirami makoina thoisna amadi thoibibu ubada laknare ses itaw yaiko karum kandagi lakhat khrino aikhoida ga haidokte go yai yaiko itaw thoisana asumna tawgani haibasi khangwanani mana machanaga lamjau sorokta puna chatmina nribasi khanbaga tawga hekta hairakpadada ikai baga sauningbaga loinana as itaw kita khantaraga haiwa hainade isanupini haima aikhoi kamai khangne nangi nasal ama lei khangasu nongmata ukhiba nate isal lana khanganu ko nabung hoi wakhal lana khalore kaisu khandeda ida adude amu chalukhige kaithal tholopane thombana hoida mamanaba sing adagi maraktagi napi uba yadaba lakpana abema ubada apamba phawkhraduna ida thoisna gi masal nupi se yaine thombana yare ko wakhang ga do sagat piuran nang thoisna se kamai tawi khangi natro khangasu lon nusinabada kanana khangdorige asumna mabung machal ado kaithal la chaluraga halakle aina haidro aigi tung inara kanona ngasi na ngasi oikre matung dadi lakanu ko ayam hinade adubu kai dorage ta so moina khangdabai lakna jababu nasal nupi na ise aiga chatminaba yam ikaiba mo ongne hoine isal oirasu nanga aiga se chahi yam hanaba natabani na khangdaba mina ubadadi kai kai na adum mantaba ai hinadeba aina aisine matung manao aigi dum inar pyaro asumna namit homne gi matung lakpado abema bolom balak pa horam tasena nupi mabu pamba nungsiba pukluduna lakpra haibadi natte nupi uba yadabagi haunasa adamak ngahaki apambana laklibani abema mamagi potphamda singju masal soiduna leiringai dani lakpana chana naba kari kari loirge loi phatriye ngahak leirad loiklani ngahak leiraga lakpiyo lakpa mirak narak yenglaga isan nangai khangbro khangde as nahan thingnabadune noita saugi mamanabadune ai kaugre hoise ado nangi khangnaba nupaga leibro abema miholdo khangsom chongi aduga mamaido phat phat leithokduna mama leibra haiduna yengi leiti bong adudi yam phare
ꯑꯩꯗꯣ ꯅꯪ ꯄꯥꯝꯃꯦꯕ 이반이 ꯅꯨꯡꯁꯤꯅꯔꯁꯤ ꯑꯕꯦꯝꯃ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯀꯣꯏꯅꯤꯡ ꯂꯩꯕꯒ ꯑꯥꯎ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯗꯒꯤ ꯅꯪ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯀꯦ ꯁꯤꯗꯗꯤ ꯂꯥꯛꯀꯅꯣ ꯇꯥꯆꯧ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯣꯏꯅ ꯊꯣꯛꯂꯛꯀꯦ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯃ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯛꯄꯕꯨ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯑꯕꯦꯝꯃꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯦꯝꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯂꯧꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯤꯔꯕꯁꯨ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯨꯞꯂꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯄ ꯑꯃꯗꯤ ꯑꯕꯦꯝꯃ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯎꯔꯗꯨꯅ ꯆꯪꯂꯛꯂꯒ ꯑꯕꯦꯝꯃ ꯀꯩ ꯅꯪ ꯇꯧꯏꯁꯦ ꯌꯥꯝ ꯁꯣꯟꯖꯪꯉꯨ ꯌꯨꯝꯗ ꯑꯕꯦꯝꯃ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯌꯥꯝ ꯀꯤꯅ ꯇꯥꯆꯧ ꯁꯨꯝ 이ꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ ꯑꯩꯅ ꯆꯪꯉꯨ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯑꯕꯦꯝꯃ ꯆꯪꯈ꯭ꯔꯦ ꯂꯥꯛꯄ ꯑꯩꯒꯤ ꯏꯆꯜꯁꯤ ꯌꯥꯝ ꯄꯪꯕꯅꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯦ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯜꯒ ꯎꯅꯔꯝꯃꯗꯤ ꯑꯩ ꯀꯅꯥꯅꯣ ꯇꯥꯛꯀꯅꯤ ꯅꯨꯄꯤ ꯈꯨꯗꯤꯡꯗꯗꯤ ꯂꯦꯟꯕꯗꯣ ꯑꯩꯒꯤ ꯏꯆꯜꯗꯗꯤ ꯇꯧꯒꯅꯨ ꯅꯪ ꯑꯩ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨꯗꯤ ꯄꯥꯝꯗꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥ ꯆꯠꯈ꯭ꯔꯦ ꯂꯥꯛꯄꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯏꯅꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯕꯦꯝꯃꯗꯤ ꯂꯥꯛꯄꯒ ꯂꯥꯞꯅꯔꯗ꯭ꯔꯥ ꯈꯟꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯤ ꯊꯣꯏꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯑꯕꯦꯝꯃ ꯅꯪ ꯀꯥꯏ ꯂꯩ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯑꯕꯦꯝꯃ ꯌꯥꯝ ꯀꯤꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯀꯤꯕꯒꯤ ꯃꯇ ꯎꯠꯂꯤ ꯊꯣꯏꯁꯅꯥꯅ ꯃꯆꯜꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯈꯠꯀꯅꯨ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯅꯠꯇ꯭ꯔꯥ ꯅꯪꯁꯦ ꯌꯥꯝ ꯄꯪꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯪꯒꯨꯝꯕꯅ ꯅꯨꯄा ꯀꯣꯏꯕ ꯍꯩꯒꯗꯕ ꯅꯠꯇꯦ ꯅꯁꯥꯗꯣ ꯃꯥꯡꯒ ꯇꯣꯛꯇꯣꯏꯕ ꯈꯪꯉꯕ ꯑꯗꯨ ꯄꯪꯕ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕꯗꯨꯒ ꯑꯕꯦꯝꯃ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ꯭ꯔꯣ ꯇꯥꯆꯧ ꯇꯥ ꯂꯥꯛꯄꯗꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪ ꯀꯃꯥꯏꯅ ꯍꯣꯠꯆꯤꯟꯗꯅ ꯀꯣꯏꯅꯔꯤꯅꯣꯕ ꯑꯩ ꯍꯥꯏꯖꯤꯅꯤꯀꯣ ꯃꯇꯨꯡꯗ ꯍꯦꯛ ꯅꯨꯄꯥ ꯀꯣꯏꯔꯝꯃꯕ ꯀꯩꯗꯧꯏꯌꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯁꯅꯥ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯛꯄꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯅ ꯉꯥꯡꯂꯕꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯈꯠꯅꯤꯡ ꯂꯥꯡꯅꯤꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯖꯔꯝꯃꯤ ꯅꯨꯄꯥ ꯀꯌꯥꯁꯨ ꯀꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯄꯨꯝꯕ ꯀꯨꯞꯅ ꯁꯦꯟꯅꯖꯔꯤꯕ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅꯗꯤ ꯑꯗꯨꯃꯛ ꯊꯨꯒꯥꯏꯗꯨꯅ ꯀꯥꯏꯅꯍꯜꯂꯝꯃꯤ ꯃꯆꯜꯒꯤ ꯍꯛꯇꯛꯇ ꯅꯨꯄꯥ ꯀꯌꯥꯒꯁꯨ ꯌꯦꯛꯅꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯄꯣꯏꯔꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯤ ꯄꯣꯏꯔꯩꯅ ꯅꯣꯏ ꯇꯥꯆꯧꯗꯣ ꯅꯍꯥꯟ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕ ꯐꯥꯎ ꯏꯟꯅꯔꯛꯏꯅꯦꯃꯤ ꯆꯤꯡꯅꯩꯔ ꯈꯪꯗꯦ ꯑꯁ ꯅꯪ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯪ ꯑꯃꯨꯛ ꯀꯥꯏꯅꯗꯣꯏꯔꯣ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯃꯟꯗꯅ ꯉꯥꯎꯗꯧꯔꯕꯅꯦ ꯃꯆꯤꯟ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯑꯕꯦꯝꯃ ꯋꯥꯔꯤꯗꯣ ꯑꯈꯥꯛꯄ ꯂꯩꯇ ꯃꯔꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯕ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯔꯒꯦ ꯍꯥꯏꯁꯦ ꯑꯕꯦꯝꯃ ꯋꯥꯈꯜ ꯈꯟꯊꯔꯛꯂꯒ ꯃꯔꯩꯗꯨ ꯆꯤꯛꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ ꯑꯁ ꯌꯥꯝꯗꯦꯕ ꯇꯥꯄꯣꯏꯔꯦ ꯑꯩꯕꯨ ꯀꯅꯥꯒ ꯈꯪꯅꯗꯧꯔꯤꯒꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦ 15 ꯄꯣꯏꯔꯩ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯍꯥ ꯀꯩꯕ 15 ꯅꯪꯅ ꯆꯍꯤ 10 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯈꯪꯅꯔꯝꯂꯤꯕꯅꯣ ꯅꯁꯥꯒꯤ ꯆꯍꯤꯒ ꯃꯥꯟꯅꯗꯧꯔꯤꯅꯦ ꯀꯨꯏꯅ ꯑꯝꯇ ꯈꯪꯅꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝ ꯀꯥꯏꯅꯍꯜꯂꯦ ꯑꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯩ ꯅꯪꯕꯨ ꯊꯥꯖꯕ ꯀꯌꯥ ꯉꯝꯂꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ 이반이디 ꯊꯨꯡꯅꯁꯦꯕ ꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯈꯪꯍꯜꯂꯣꯏꯁꯦꯕ ꯀꯥꯏꯅꯗꯅꯕ ꯑꯕꯦꯝꯃ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ 이반이 ꯀꯥꯏꯅꯔꯣꯏꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤ 이반이 ꯂꯥꯞꯅꯔꯁꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯣꯏꯔꯩ ꯑꯕꯦꯝꯃꯗ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯇꯨꯅ
ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯕ ꯉꯝꯂꯔꯣꯏ ꯑꯕꯦꯝꯃ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯕ ꯂꯩꯔꯥꯡ ꯂꯣꯟꯖꯤꯟꯖꯤꯟꯕ ꯄꯥꯝꯗꯦ ꯇꯥ ꯄꯣꯏꯔꯩꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯕꯦꯝꯃ ꯄꯣꯏꯔꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯃꯁꯥ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕ ꯐꯥꯎ ꯉꯝꯒꯅꯤ ꯈꯟꯖꯔꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯕꯦꯝꯃ ꯑꯩ ꯍꯧꯖꯤꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯗꯨꯅ ꯊꯝꯂꯨꯒꯦ ꯈꯟꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗꯨꯅ ꯍꯥꯏꯖꯕꯅꯤ ꯇꯥ ꯄꯣꯏꯔꯩ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯇꯥ ꯄꯣꯏꯔꯩꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯏꯐꯝꯗꯒꯤ ꯄꯤꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯗꯦ ꯇꯥꯛꯄꯅꯦ ꯌꯥꯔꯦ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯌꯥꯔꯦ ꯇꯥ ꯄꯣꯏꯔꯩ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯖꯔꯦ ꯉꯁꯤ ꯐꯥꯎꯗ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯅꯔꯛꯂꯕꯁꯨ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯗꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗꯤ ꯇꯧꯖꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯔꯣꯠꯄ ꯂꯤꯆꯠ ꯆꯠꯀꯗꯕ ꯑꯕꯦꯝꯃꯗꯨꯗꯤ ꯅꯠꯇꯦ ꯇꯥ ꯄꯣꯏꯔꯩꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯕ ꯉꯝꯒꯗꯕ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯄꯣꯏꯔꯩ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯃꯁꯨ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯋꯥꯏ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯏꯖꯠꯅ ꯂꯨꯏ ꯈꯟꯕꯤ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯅ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯑꯕꯦꯝꯃ ꯅꯨꯄꯥ ꯃꯈꯜ ꯀꯌꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯑꯃꯠꯇ ꯆꯠꯇꯦ ꯂꯩꯍꯤꯗ ꯉꯥꯎꯕ ꯈꯣꯏꯃꯨꯁꯤꯡꯒꯤꯗꯤ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯆꯟꯅꯐꯝ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯈꯪꯅꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯑꯕꯦꯝꯃꯅ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯄꯣꯏꯔꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯦꯝꯃ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯕꯦꯝꯃꯁꯨ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯖꯔꯨꯕ ꯀꯧꯕꯅ ꯀꯩꯅꯣ ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯋꯥ ꯑꯃꯇ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯣꯏ ꯇꯥ ꯄꯣꯏꯔꯩꯅ ꯁꯦꯡꯅ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯍꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯐꯤꯔꯦꯞꯇꯣ ꯂꯧꯕꯤꯌꯨ ꯆꯒꯠ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯅꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ ꯑꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯕꯦꯝꯃ ꯍꯥꯟꯅꯒꯨꯝ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯏꯅ ꯎꯅꯔꯛꯂꯕꯗ ꯄꯣꯏꯔꯩꯒꯤ ꯍꯩꯅꯕꯤ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯋꯥꯍꯩ ꯑꯕꯦꯝꯃꯅꯗꯤ ꯄꯥꯝꯖꯗꯕꯗꯣ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯛꯂꯕꯗ ꯍꯥꯟꯅꯒꯨꯝ ꯑꯕꯦꯝꯃꯁꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯂꯝꯗꯟꯕ ꯈꯣꯏꯃꯨ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯃꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕꯗ ꯑꯃꯨꯛ ꯂꯥꯞꯅꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯑꯕꯦꯝꯃ ꯁꯅꯥꯕꯨꯜ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯣꯌꯨꯝꯕꯒꯤ ꯃꯔꯨꯞ ꯊꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯣꯌꯨꯝꯕ ꯑꯕꯦꯝꯃ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯨ ꯂꯣꯌꯨꯝꯕꯅ ꯎꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯔꯨꯞ ꯉꯥꯏꯗꯨꯅ ꯂꯩ ꯂꯣꯌꯨꯝꯕꯁꯨ ꯑꯗꯨꯒ ꯑꯕꯦꯝꯃ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯍꯩꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯕꯦꯝꯃ ꯏꯔꯥꯛꯅꯔꯦ ꯃꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯕꯦꯝꯃꯕꯨ ꯂꯧꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯕꯦꯝꯃ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯈꯤꯕꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯑꯗꯨꯗ ꯂꯣꯌꯨꯝꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯕꯦꯝꯃꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃ ꯏꯁꯤꯡ ꯈꯔ ꯑꯣꯠꯊꯣꯛꯈ꯭ꯔꯕꯗ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯑꯕꯦꯝꯃꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ ꯇꯥꯕ꯭ꯔꯣ ꯏꯆꯟ ꯋꯥꯈꯜ ꯇꯥꯔꯕꯣ ꯀꯩꯅꯣ ꯑꯁ ꯅꯪ ꯀꯅꯥꯅꯣ ꯋꯥꯈꯜ ꯇꯥꯔꯕꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯂꯣꯌꯨꯝꯕ ꯀꯧꯏ ꯊꯪꯅꯕ ꯂꯩꯕꯥꯛꯇꯩꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯏꯆꯟꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯑꯩ ꯏꯆꯟꯕꯨ ꯂꯧꯈꯠꯂꯝꯕꯅꯤ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯑꯩ ꯊꯤꯟꯖꯔꯝꯃꯒꯦ ꯏꯁꯤꯡꯁꯤꯁꯨ ꯑꯩ ꯄꯥꯏꯔꯛꯂꯒꯦ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯏꯕꯨꯡ ꯑꯃꯨꯛ ꯐꯨꯕꯤꯅꯤꯌꯦ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯩꯔꯣ ꯑꯕꯦꯝꯃ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯏꯕꯨꯡ ꯊꯦꯟꯕꯤꯌꯣ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ
ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯆꯥꯈꯤꯁꯦ. ꯏꯃꯥ ꯄꯣꯠꯐꯝ ꯐꯝꯕ꯭ꯔꯣ? ꯐꯝꯃꯦ. ꯏꯃꯥꯒꯤ ꯄꯣꯠꯐꯝꯒꯤ ꯏꯁꯤꯡꯅꯤ ꯁꯣꯛꯄ ꯂꯥꯛꯏꯁꯦ. ꯍꯣꯏ ꯍꯣꯏ, ꯇꯞꯅ ꯆꯠꯂꯣ. ꯑꯩ ꯏꯁꯤꯡꯁꯦ ꯄꯨꯕꯤꯔꯛꯂꯒꯦ. ꯏꯕꯨꯡ, ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯁꯦ. ꯐꯤꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ. ꯐꯤ ꯑꯃ ꯍꯣꯡꯁꯦ. ꯌꯥꯔꯅꯤꯗ. ꯍꯣꯡꯁꯦ ꯌꯥꯔꯣꯏ. ꯂꯝꯁꯥꯡꯁꯨ ꯆꯠꯇꯣꯏꯅꯤꯅ ꯐꯤ ꯑꯆꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯑꯁꯣꯝꯅ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯆꯣꯠꯄ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯍꯜꯂꯒ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯦ. ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯕꯨꯡꯁꯨ ꯂꯩꯔꯝꯃꯤ. ꯃꯆꯟꯅ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯁꯅꯥꯅ, ꯑꯕꯦꯝꯃ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯇꯥꯆꯧ, ꯑꯩꯗꯣ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯁꯤꯜꯂꯤꯕ. ꯑꯗꯨꯒ ꯏꯕꯨꯡ ꯑꯁꯤꯅ ꯑꯩꯕꯨ ꯂꯧꯈꯠꯄꯤꯔꯤꯅꯤ. ꯑꯗꯨꯗ ꯑꯩꯅ ꯉꯥꯃꯣꯛ ꯈꯔ ꯆꯥꯈꯤꯁꯦꯅ ꯆꯪꯂꯛꯏꯅꯤ. ꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯑꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯀꯩꯀꯩ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯃꯛꯑꯣ. ꯂꯣꯌꯣꯡꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯊꯪꯅꯕ ꯅꯤꯡꯊꯤ ꯂꯩꯕꯥꯛꯁꯤꯗꯒꯤꯅꯦ ꯏꯌꯥꯝꯕ. ꯁꯤꯗ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯏꯌꯥꯝꯕ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ. ꯑꯗꯨ ꯎꯅꯕ ꯂꯥꯛꯆꯕꯅꯦ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯖꯔꯝꯕꯅꯦ. ꯑꯗꯨꯗ ꯏꯆꯜꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯨꯗ ꯑꯩꯅ ꯂꯧꯈꯠꯆꯕꯅꯦ. ꯍꯣꯏꯅꯦ, ꯃꯄꯨꯅ ꯑꯩꯒꯤ ꯏꯆꯜꯁꯦ ꯀꯜꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎ ꯊꯦꯡꯅꯕ. ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅꯦ. ꯅꯣꯡꯃ ꯀꯣꯏꯔꯣ. ꯏꯌꯥꯝꯕꯒ ꯆꯥꯛ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ. ꯌꯥꯔꯅꯤꯗ ꯏꯌꯥꯝꯕ. ꯏꯌꯥꯝꯕ ꯍꯣꯏ ꯋꯥꯅꯅꯕꯅꯦ. ꯀꯩꯁꯨ ꯆꯥꯗ꯭ꯔꯁꯨ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ. ꯌꯥꯗꯦ. ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯒ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ. ꯑꯁꯨꯝꯅ ꯂꯣꯌꯣꯡꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯏꯁꯅꯥ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯅꯤ. ꯊꯤꯒꯠꯄ ꯀꯟꯕ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅ ꯂꯣꯌꯣꯡꯕꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯕꯅꯤ. ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯆꯜꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯈꯪꯂꯁꯨ ꯈꯪꯗꯕ ꯁꯥꯕꯅꯤ. ꯑꯗꯨꯕꯨ ꯂꯣꯌꯣꯡꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯃꯕꯨꯡ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ. ꯄꯣꯏꯔꯩ ꯑꯃꯨꯛ ꯑꯕꯦꯝꯃꯗ ꯀꯥꯏꯍꯧꯕ ꯍꯧꯔꯛꯂꯦ. ꯑꯕꯦꯝꯃ, ꯑꯩꯗꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯉꯝꯂꯅꯤ. ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ. ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯤ. ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯇꯥ ꯄꯣꯏꯔꯩ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯖꯤꯟ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯗꯨꯅ ꯅꯪ ꯑꯩ ꯂꯥꯞꯅꯈꯤꯕꯅꯤ. ꯃꯇꯝ ꯀꯌꯥꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ. ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯃꯨꯟꯅ ꯈꯪꯕꯤꯕ, ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯃꯍꯥꯛ ꯊꯦꯡꯅꯔꯦ. ꯑꯩꯒꯤꯗꯤ ꯃꯥꯅ ꯂꯣꯏꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ. ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯇꯥ ꯄꯣꯏꯔꯩ, ꯂꯥꯟꯅ ꯈꯟꯒꯅꯨ. ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦ. ꯍꯣꯏ, ꯑꯩ ꯅꯨꯄꯥ ꯀꯌꯥ ꯈꯪꯅꯔꯛꯏ. ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯂꯝꯂꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩꯍꯤ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ. ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯈꯪꯅꯅ ꯍꯨꯔꯥꯟ ꯂꯣꯟꯆꯠꯇ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ. ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯒꯤ ꯀꯅꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯇꯥ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗꯣ ꯍꯥꯡꯗ꯭ꯔꯦ. ꯑꯗꯨꯅꯅꯦ, ꯋꯥꯔꯧꯕꯤꯅꯨ. ꯑꯩ ꯇꯥ ꯄꯣꯏꯔꯩꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ. ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤ. ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯐꯖꯕ ꯋꯥꯍꯩꯗ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ. ꯄꯣꯏꯔꯩꯅ ꯑꯕꯦꯝꯃꯕꯨ ꯂꯝꯆꯠ ꯐꯖꯕꯤ, ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯅꯤ ꯈꯪꯕꯅ ꯑꯕꯦꯝꯃꯒꯤ ꯃꯐꯝꯗ ꯍꯟꯅ ꯀꯥꯏꯍꯧꯔꯤꯕꯅꯤ. ꯑꯕꯦꯝꯃ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯅꯤ. ꯏꯔꯥꯡꯁꯨ ꯂꯥꯡꯖꯩ. ꯃꯥꯒꯤ ꯃꯕꯨꯡ ꯊꯣꯏꯁꯅꯥꯅ ꯃꯆꯜꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯕꯅ ꯃꯆꯜꯅꯁꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯅꯤ. ꯂꯣꯌꯣꯡꯕꯒ ꯑꯕꯦꯝꯃꯒ ꯎꯅꯔꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯍꯦꯛ ꯎꯔꯨꯔꯦ. ꯊꯣꯏꯁꯅꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ. ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ. ꯑꯗꯨꯕꯨ ꯂꯣꯌꯣꯡꯕꯒꯤ ꯃꯐꯝꯗ ꯏꯆꯟꯕꯨ ꯁꯤꯟꯅꯕꯗꯤ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯦ. ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯣ. ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅ ꯃꯥꯒꯤ ꯃꯄꯥꯡ ꯊꯤꯖꯔꯤꯕꯅꯤꯅꯦ. ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯅꯣꯡꯃꯗꯤ
ꯃꯕꯨꯡꯉꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯣꯏꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯔꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ, ꯈꯪꯉꯦ ꯇꯥꯆꯧ, ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯑꯦ, ꯃꯥꯅ ꯄ꯭ꯔꯄꯞ ꯂꯥꯛꯑꯒ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯤꯕ ꯑꯩꯉꯣꯟꯗ ꯈꯪꯖꯤꯜꯂꯛꯑꯒ꯫ ꯑꯗꯣ ꯑꯕꯦꯝꯃ, ꯇꯥꯆꯧ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯍꯥꯏꯌꯨ꯫ ꯇꯥꯆꯧꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯣꯡꯅ ꯈꯔ, ꯂꯣꯟꯅ ꯈꯔ ꯅꯪꯕꯨ ꯆꯥꯎꯁꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯄꯪꯖꯕ, ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯇꯧꯗꯨꯗ ꯃꯇꯝꯒꯤ ꯈꯣꯏꯃꯨꯁꯤꯡꯁꯤꯅ ꯇꯥꯆꯧꯅ ꯎꯍꯧꯗꯕ ꯃꯤꯀꯨꯞꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯕꯒꯤ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯝꯕ, ꯄꯨꯟꯁꯤꯜꯂꯝꯕ ꯑꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯇꯥꯆꯧ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃ, ꯇꯥꯆꯧꯅ ꯍꯥꯏꯒꯗꯕꯗꯤ ꯇꯥꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯪ ꯃꯤꯒꯤ ꯃꯃꯤꯠꯇ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯏꯃꯥ ꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯍꯥꯟꯅꯒꯤ ꯑꯕꯦꯝꯃ ꯃꯆꯥꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯕꯦꯝꯃ ꯏꯀꯥꯏꯅ ꯃꯉꯛꯇꯨ ꯅꯣꯟꯊꯔꯗꯨꯅ ꯍꯣꯏ ꯇꯥꯆꯧ꯫ ꯊꯣꯏꯁꯅꯥ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯣꯌꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯆꯜ ꯑꯕꯦꯝꯃꯅ ꯋꯥꯈꯜ ꯇꯥꯖꯔꯝꯃꯅꯤ ꯈꯜꯂꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃꯒꯤ ꯋꯥꯈꯜꯗꯗꯤ ꯑꯔꯣꯏꯕꯤꯗ ꯋꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯕꯨꯡꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯌꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗ ꯈꯨꯟꯅꯤꯃꯨꯛ ꯁꯥꯡꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯃꯥꯏ ꯉꯥꯡꯅꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ꯫ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯅꯣꯝꯃꯤ ꯃꯧꯅꯤ ꯍꯥꯏꯗꯅ ꯂꯩꯔꯨꯗꯣꯏꯁꯤꯕꯣ? ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯑꯕꯦꯝꯃ ꯌꯨꯝ ꯆꯪꯂꯛꯂꯦ꯫ ꯑꯕꯦꯝꯃ ꯄꯥꯈꯠꯄ ꯀꯩꯁꯨ ꯐꯥꯎꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯗꯨꯅ ꯃꯁꯥꯅ ꯃꯥꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯏꯇꯥ ꯂꯥꯛꯄꯤ ꯁꯥꯟꯅꯕꯒꯨꯝꯅ ꯐꯥꯒꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯦ ꯍꯥꯏꯕꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯍꯜꯂꯒ ꯂꯥꯏꯅꯤꯡꯊꯧꯗ ꯆꯪꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯄꯥꯝꯒꯤ ꯁꯥꯒꯩ ꯊꯥꯗꯣꯛꯇꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩꯗ ꯇꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯧꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯕꯦꯝꯃ ꯇꯨ ꯆꯨꯡꯈꯤ꯫ ꯃꯁꯥꯗ ꯀꯞꯅꯤꯡꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯕꯦꯝꯃ ꯃꯄꯤ ꯇꯥꯔꯛꯂꯦ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯛꯂꯦ꯫ ꯊꯣꯏꯅꯨꯅ ꯍꯩꯃꯥ, ꯀꯞꯄꯤꯔꯣ, ꯀꯞꯀꯅꯨꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯀꯩꯁꯨꯝ ꯈꯟꯒꯅꯨ꯫ ꯏꯃꯥꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯕꯦꯝꯃ ꯉꯥꯏꯍꯥꯛ ꯀꯞꯆꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯡꯕ ꯇꯧꯕꯗꯨꯗ ꯋꯥꯈꯜ ꯈꯟꯕ ꯁꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯗꯣꯝꯆꯥꯁꯤꯡꯅ ꯀꯩꯊꯦꯜꯗꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯑꯕꯦꯝꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯕꯦꯝꯃ ꯁꯦꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯌꯨꯝꯗ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯣ? ꯉꯜꯂꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯑꯕꯦꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ, ꯌꯥꯔꯕꯣ ꯂꯣꯏꯁꯤꯟꯕ? ꯃꯅꯦꯝ ꯊꯣꯏꯅꯨ ꯅꯣꯛꯇꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕ꯭ꯔꯅꯦ? ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯕꯦꯝꯃꯗꯣ ꯃꯌꯨꯝꯗ ꯍꯟꯅꯤꯡꯃꯟꯕꯅ ꯍꯪꯂꯤꯕꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯕꯦꯝꯃꯕꯨ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯗꯨꯅ ꯐꯖꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯕꯨ ꯁꯦꯠꯆꯤꯟꯕꯤꯔꯕꯗ ꯀꯦꯕ ꯄꯥꯝꯖꯕ ꯑꯕꯦꯝꯃꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯣꯟꯇ ꯅꯣꯛꯂꯤ꯫ ꯃꯅꯦꯝ ꯊꯣꯏꯅꯨ ꯃꯃꯧꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯒ ꯑꯕꯦꯝꯃꯅ ꯃꯅꯦꯝ ꯊꯣꯏꯅꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯌꯦꯡꯉꯣꯏ, ꯌꯨꯝ ꯌꯧꯔꯀꯥꯟꯗꯅꯦ ꯊꯨꯅ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯌꯨꯀꯣ꯫ ꯏꯃꯥꯅꯦ ꯏꯃꯧꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯌꯨꯝ ꯍꯟꯗꯣꯏꯁꯦ ꯌꯥꯝ ꯄꯥꯈꯠꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦ, ꯑꯩ ꯐꯨꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯇꯥꯆꯧꯅ ꯅꯍꯥꯟꯈꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯅꯦ, ꯑꯗꯣ ꯉꯔꯥꯡꯈꯛꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯁꯦ, ꯑꯗꯨꯒ ꯑꯩꯅ ꯃꯧ ꯑꯣꯏꯗꯣꯔꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯏꯃꯧꯗ? ꯏꯃꯥ ꯍꯥꯏꯔꯝꯒꯦ, ꯐꯨꯒꯅꯨ, ꯑꯩꯒꯤ ꯏꯃꯧꯗ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ
अबेमा मिहुल चोंबा होरक्लमी अदुबु माना कीरिबा मपुंग अदुदी युमगी कोंथोंगदा मचल बुंगाइदुना मपी इरा चेना गाइदुना लेरमी मचल हो यौसिलक्लबदा करीसु हाइदना माना मांग थादुना चंगलक्ले असुमना पुमनमक लोइरबदा लुहोंगबा हयेंगनि हाइबगी नुमित अदुदा थोइसनाना तजौबीबेमा तजौविदे करीसु हाइनिंगाइ लेते इचल नमीगी मयुम अदुदा लेरुबा मतमदा ननेमनकु मसक खंगना अहल लमन सिंगी पुकनिंग पियनबा अमदे नपुरेबगी सेवा मतोम लोमना तौदुना युमगी मतिक चाबी युमबुरेंबी अमा ओइगदबने मतम पुंबदा नंगी ननेमनकुबु युमसिदा लेहौरिबा नंगी अपोप इमा पाबुंगसे मसीनी हाइना खंदुना लूना तौगदबनिको असुमना नोंगालबदा अबेमा लोयुंबगी मयुम मके पांगलक्ले दोलाई अदुगी मखादा चन्ना चन्ना लेंगान अदुगी मचीदु पाइदुना थोइसना मपीदुसु तैथोकजरी मखुद नामना दोलाई खोक अदुबु चेना पाइजरी असुमना लुहोंगबा अदु लोइख्रे अबेमा मंगाउ थीबी नुपी मचा अमा ओइरमदुना इंगाव गावना लेरमबदो ngasidi yumnak sagai onduna pamubu magi makada mane makugi seba tawduna harau minoktana thanduna nungaina pankhirame ममांगैदा सिंग्यागा सागोना दुना लैबा लैशी लमहाइना खंगनबा खुल मचा अमा लैरमी खुल असिगी मी अयाम्बा लैयोनबगी थबक तौरमी अदुना खुल असि हैनम लैनमतना थल्ली खुल असिदा चंख्रबदी खुल असि थादोकपदा अवाबा अमा मायोकनारिबनी अदोपा मीसिंगनसु हाइनरी खुल असि लाइरि पाकुम निंगथीजै हाइना मतौ असुमना थरोसु मागी लैजरिबी हिंगोलदु लैना पुंकोय कोइना थारमी अमदी लैसिंग अदुसु फुगाइना कुंबिकाले नाइदना सालमी मागी मबोक्तु लैपुदुना कैथेलदा लैयोनबा चटपदि ngamlamde ahal oibana aduna लैगी मखोंग अदुदि नापी मका अमता हौदना सिटनाना सिंगदोक्तुना थमलमी थरो मांगोलदा लेप्तुना लै मखोंग सोमलिबा मागी अमता ngairaba मबोक अदुबु कौरक्लमी बोक बोक nganbina इस चौबीए कईदौरे लाओ साक्षे सारिकांदा खसा हौरसी अइसु थेंख्रनीबा लेके याम हेअगे असि हाइदुना मबोकी मनाक्ता संगलक्लमी नंगी कोननब हेक्लबनी का हेनसु हेक्तो उनुदा सिट्रगने पटलगा मांगबदा पामै हयेंग अमुक योलसु याइदना हेक्पो हेक्तोकपिद्रबदि इबोक नसुना योनबा लैबु नोंगमता असि लेमि हाइदुना पुरकपा यावख्रबा कोनदबतनी अदुगा ngasidi ningthau lakani haiduna leisu yam singami hairibadudi hoine ibokna konarani khandani hekpadu obani ni na jomsu phani yam semabani hoise phari ibok lao chak hana khara jarese ai imanabi singdo lakpana halani asi haiduna masu mabendu chak khara khara chaminarami loiraka kondu hathu hathu phengdoklami थरोसु ओइ थंगबना पदा नाचोम लैरांग अमता पाइदुना थेचिली निंगोल की निंगदु येना सांगलिबा समदुसु मनाम ताना जुम जुम थादरी मोइरांग फिसिन चनबा मजु थोकपा फनेक अमु हुंगदुई तंजा अदुदा कोंथोंग लोमदगी ममानबी कैथेल थोकमिना गदबा खरना थरोबु कौरक्लमी इता हो इता थरो थरोसु तारदुना खुमलक्लमी हो तारे तारे थोरक्लगे ngaihakta ngaibiramo leihapnaba palang adu nungtigi matawgum makokta thongkatli aduga makhwangdasu palang marak oina chawba ama yepsilli aduga konthongromda hathu hathu thoraklami tharona thoraklaba adudadi ngaiduna leiramba mata singdusu makhong thangduna chatpa hokre mata amana tharona palang aniga puduna lakpa aduda chatna chatna somna hairaklami ita ngasidi onthokna yameda अखोइना पोलांग अमा फाउ लोइबा ngamdre aduga nangna aniga puraklibanine tharosu noktuna ita khangdeda yon bachatlabani haidena puraklibani sitpu sitpigadra khangde karigi sitani leisabi sak phajabine yon balaibo mai sitchanida mayai oina saurap sariba pot yon phamsang aduda mayam du changna raktuna magi magi potpham thanaduna phamba horaklami मफम अदुदा योलिबा अदु लैखक्ता नत्ते
थंगनबा लेकाइसिंगे मीसिंगसु nga chak heira yolibani tharosu leising adu thaduna yonba hawraklami masak phajaba mine yonba poti hek yengbada leiningba phawba haibasi mahausani aduna hek thabaga leisabi macha khara laktuna nachom khanba hawraklami nachom se ichena silidune hele phajaba tharo noktuna manaba yawbani inaw khallo khangde aduna dum hele phajaba Kay lagi ngasidi nachom yam lay leisabi singse Kayno ijebu pawga madatabi draba Ining thawla kane haibadura Nattadi ko leisabi singdi ketharaga ining thawgi oigi lamdang oibido oizaba phanggadara khanduna laibak chang yengba chattawribani Asi haiduna leisabi singdu wawa noi Leisabi singi matawduda tharo sunokjari Satkre makhoisu Makoyna pamba nachom amamam khanduna leihawriba tharoga leiyon minariba mamanapi amana tharodo onchinduna asumna haidei horendi thouse kumhaingi hagengusi ining thongna kari warip tariba kari chawkhat khongthang lokhaliba haibado chatuna hakthengna ne yenglusi adubu karamba matam ta do manbagi ining thongna lakba hairiba siba tanjaduda leiloge haiduna singlamba nupa khara laktuna Tharoda asumna hairari Ichani bema leidubu lawba yaradro Tharo mamanabiga onchinduna wari sarambadagi nupa sing aduda onchilaktuna Ahoy yarani tada leiriba lukmai asidagi tada hoina changadaba leisingdo phasa phasaba khanduna lawbikro nupa singdusu leisingdu nonthaduna khalli aduga leisi yame lawgadawribasi aduna loina lawkhrage kayanu pijaramlage Asina sukonaroi aduna namanabigi stikalokrage Asi haiduna tharoga thangnana phamina duna leiramba nupi adugi leiduga punna buduna chatkirami makhoi anisu mata adai duda halamage haiduna hairamaga mayum maikai panglaklami asum lakpada mamanabi aduna tharoda hairaklami Itai bema loishinduna ngairamuko nangi haunabi kaim tawramdabido tawramganu Horendi ning thodo okpa yawrusiko Tharo amadi mamanabi ani adu sandiha duaida mayam punna leiriba ning thobu okpaki thoram pangthokane haiduna siliba mafam adu tamna laklami ngasai leihauba leyon minaba mamanabi singdusu nakal amaromda laklami asumna suwari sari torona makhoi balaklamadra tamphana lakninga laksani lakningdraga maitoksani Kanada buwari nida Madugi lembi haibi ngaudai champutuna pupang sudabi laira macha tharogi na mai paiduna ko in hek inai makhoidi pisak pikli kandagi adum pula abadudi nangi se kalakpa mai yaw yaw pa malida taning de tampha nangbu kari kana bu phanglagi ngasi phawba tharodagi lei asuk koini yon mina base ai khoi gi lei ama makhona pairaga yon bi yawkhraba makhoi ani tani onjin yoliba Pakhang dinati leisabi phau tharoni yon balai ne hekta henbra kaino amana amo hoine toro nangidi nasamnana ipha pharadana kanana leining doino horendi sammatondane nung achawa chawba yalam tingnaba adudi nangi suleido marai na babab tana dunu sijarani noigi se ai thi siro ai khoi mane ichadi sam khara khoijarasu nongbagi machanupi mali haidana magi maming lauraga Toro kawi hairini Noina isam khoi basida thiba manbai wani Hoida thide Asumna makhoi punna mi punpham jaga du yauri Mapham aduda makhoi nupi singduga tharo hoiga su thingnaduna phamnaba thariba kaunana saba phak aduda pulap phamtharami Kari bu khanbano toro mamit aduna tharo da suktuna phaijai jingdune hek yinglaklami Mabuk mabaw tapjaba tharodi Thoini hena khanjiludre ngai hakki matung ningthawanga baningthawama oibagi sabsaba phije leideng dauduna mayam puliba mafam adomda laklami mahak asi hana ningthaw oiduna leibang haklamba miyamgi ihul masak muna khangduna thabak tawramba loijinggi naidom bokjaba machanupani mapagi matawga mahaksu miyamna yaba miyamna nungsiba ningthawama oiduna leibak asinik handana ingna jingna palami Mamal yamlaba phije leitenga loinana rasi laiba koget aduga
ꯐꯝꯕꯥꯛꯊꯛ ꯑꯗꯨꯗ ꯀꯥꯔꯛꯄꯗꯗꯤ ꯂꯩꯁꯥꯕꯤꯇ ꯅꯠꯇꯅ ꯍꯟꯅꯨ ꯍꯟꯊꯤ ꯌꯥꯎꯅ ꯃꯌꯥ ꯑꯣꯝꯁꯤꯟꯕ ꯀꯥꯎꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕꯒꯤ ꯃꯔꯝꯁꯨ ꯏꯅꯤꯡꯊꯧꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛꯇꯨꯅꯅꯤ꯫ ꯊꯔꯣꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯅ ꯏꯅꯤꯡꯊꯧꯒꯤ ꯂꯦꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯋꯥꯉꯝꯕ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯅ ꯋꯥꯉꯝꯕ ꯑꯩꯍꯥꯛꯅ ꯈꯟꯖꯩꯗꯣ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤ ꯂꯥꯏꯔꯩ ꯄꯥꯛꯀꯨꯝ ꯁꯩꯊꯥꯅꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩ, ꯃꯤꯔꯛ ꯇꯤꯟꯕꯗ ꯂꯦꯝꯖꯩ꯫ ꯅꯤꯡꯊꯧꯅ ꯈꯨꯜ ꯃꯆꯥ ꯑꯗꯨ ꯊꯥꯒꯠꯄ ꯌꯥꯕ ꯊꯥꯒꯠꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯍꯩ ꯂꯩꯒꯤ ꯆꯥꯔ ꯀꯌꯥ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯊꯕꯛꯁꯤꯡꯗ ꯍꯔꯥꯎꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯃꯁꯜ ꯈꯔꯒ ꯃꯈꯣꯡꯗꯨ ꯖꯞ ꯖꯞ ꯊꯥꯡꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯔꯣꯒ ꯂꯦꯝꯕꯤꯒꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯇꯥꯏ ꯈꯔ ꯂꯩꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯐꯥꯗ ꯑꯣꯟꯁꯤꯜꯂꯛꯀꯗꯕ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯀꯔꯤꯅ ꯊꯔꯣꯒꯤ ꯅꯥꯞꯄꯗꯒꯤ ꯇꯞꯅ ꯃꯣꯡ ꯏꯍꯥ ꯍꯥꯗ ꯅꯥꯟꯊꯔꯛꯂꯤꯕ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤꯕꯤ ꯂꯩꯍꯥꯎ ꯑꯗꯨ ꯎꯕꯗ ꯋꯥꯉꯝꯕ ꯄꯥꯝꯃꯨꯕ ꯐꯥꯎꯔꯛꯏ꯫ ꯃꯁꯥꯒꯤ ꯆꯥꯎꯊꯣꯛꯄ ꯌꯥꯎꯗ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯍꯦꯟꯃꯟꯕꯅ ꯊꯃꯣꯏꯗꯒꯤ ꯏꯟꯁꯤꯜꯂꯛꯄ ꯊꯧꯏꯟꯁꯤꯟꯅ ꯀꯔꯝꯕ ꯀꯥꯟꯗ ꯅꯨꯆꯥ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯔ ꯅꯤꯃꯤ ꯄꯥꯏꯔꯝꯕ ꯂꯩꯍꯥꯎ ꯅꯥꯆꯣꯝ ꯑꯗꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯋꯥꯉꯝꯕꯒꯤ ꯈꯨꯆꯥꯎ ꯃꯊꯛꯇ ꯄꯣꯡꯖꯅ ꯆꯥꯎꯊꯣꯛꯆꯅ ꯃꯀꯥ ꯂꯥꯝꯅ ꯌꯥꯇꯥꯔꯤ꯫ ꯅꯥꯆꯣꯝ ꯅꯥꯟꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯩꯄꯥꯛꯇ ꯌꯦꯡꯂꯛꯄ ꯊꯔꯣꯒꯤ ꯃꯤꯠ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯠꯆꯣꯏ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯪꯅ ꯅꯃꯥꯏ ꯊꯛꯄꯗ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯅꯥꯆꯣꯝꯁꯦ ꯃꯔꯩꯕꯛ ꯊꯤꯍꯟꯒꯅꯨ꯫ ꯁꯦꯟꯅꯕ ꯉꯝꯃꯣꯏꯗꯕ ꯂꯩꯔꯗꯤ ꯅꯥꯄꯗ ꯅꯥꯆꯣꯝꯕ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯉꯝꯕ ꯕꯥꯞ ꯑꯃ ꯏꯇꯧ ꯇꯧꯗꯅ ꯊꯔꯣꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯄꯗ ꯅꯥꯆꯣꯝꯗꯨ ꯊꯦꯠꯄꯤꯔꯝꯃꯤ꯫ ꯆꯠꯈ꯭ꯔꯦ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ꯫ ꯊꯔꯣꯗꯤ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯀꯥꯎꯗꯨꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯊꯔꯣꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ꯫ ꯃꯕꯣꯛꯅ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯁꯅꯥꯗꯨ ꯂꯥꯛꯇꯨꯅ ꯊꯔꯣꯒꯤ ꯃꯕꯣꯛꯇ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯊꯔꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯍꯩꯃꯥ, ꯁꯤꯗꯤ ꯏꯁꯨ ꯁꯅꯥꯅꯤꯗꯅ꯫ ꯍꯣꯏ ꯕꯣꯛ, ꯃꯥꯅꯤ꯫ ꯂꯩꯈꯤꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯂꯝꯒꯅꯤ꯫ ꯑꯕꯣꯛ ꯀꯧꯒꯦ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ꯫ ꯍꯣꯏ ꯕꯣꯛ꯫ ꯊꯔꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ꯫ ꯇꯥꯔꯦ ꯑꯕꯣꯛ꯫ ꯊꯔꯣꯅ ꯊꯣꯔꯛꯄꯗ ꯁꯅꯥꯗꯨ ꯃꯥꯡꯒꯣꯜꯗ ꯃꯕꯣꯛꯀ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯔꯣꯅ, ꯇꯥ ꯁꯅꯥ, ꯀꯩ ꯂꯩꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯕꯣꯛꯀꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯁꯅꯥꯅ, ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯍꯥꯏꯔꯣ ꯇꯥ ꯁꯅꯥ, ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧꯗ ꯂꯩ ꯅꯨꯡꯇꯤꯒꯤ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯍꯪꯒꯠꯂꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯄꯒꯤ ꯑꯩꯅ ꯏꯆꯟꯗ ꯅꯪꯅ ꯑꯣꯏꯅ ꯂꯩꯗꯣ ꯂꯣꯏꯅ ꯄꯤꯕꯤꯔꯣ, ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩ ꯌꯣꯟꯕꯒꯤ ꯑꯋꯥꯕꯗꯨꯁꯨ ꯂꯩꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯟꯗ ꯍꯥꯏꯕ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯃꯕꯣꯛꯅ, ꯑꯣꯟꯊꯣꯛꯅ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯕꯣꯛ꯫ ꯊꯔꯣ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯇꯥ ꯁꯅꯥ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯑꯗꯣ ꯑꯩꯅ ꯊꯤꯟꯕ ꯂꯥꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯕ ꯂꯥꯛꯄꯤꯒꯗ꯭ꯔꯣ? ꯏꯆꯟꯅ ꯉꯟꯅ ꯍꯦꯛ ꯊꯤꯜꯂꯛꯎ꯫ ꯍꯣꯏ ꯇꯥ ꯁꯅꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯔꯣ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯁꯥ ꯅꯥꯜꯂꯕ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨ ꯉꯜꯂꯕꯁꯨ ꯃꯤ ꯋꯥꯠꯇꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯃꯥꯡ ꯆꯦꯟꯗꯨꯅ ꯇꯧꯔꯤ꯫ ꯌꯥꯍꯧ ꯉꯟꯕ, ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯃꯁꯥ ꯅꯥꯟꯕ ꯅꯤꯡꯊꯧ ꯋꯥꯉꯝꯕꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯃ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯊꯣꯛꯄ ꯈꯨꯔꯨꯝꯃꯤ꯫ ꯃꯁꯥꯒꯤ ꯀꯣꯅꯨꯡ ꯑꯣꯏꯕꯅꯔ ꯃꯅꯤꯡꯗ ꯃꯤ ꯀꯣꯏꯟ ꯏꯟꯅꯕ ꯎꯗꯦ꯫ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯔꯣ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯄꯨꯗꯨꯅ
मासु मयुम हन्नबा हाइदुना थोरक्लमी मी कयासु सत्तबा निंगथौगी लाइसंग लंबी अमदा करीबु ngaibano ngak leptuna lay wangambasu Tharosu sum lakpana ningthaugi manak yausilaklami Tharo masadu kaino khangda ipapa khatli gaudabadi phajadabana gauraklami Iningthau wangamba khumbagi mahutta Tharogi nakta tapne sangsilai aduga makhut khuchoi yadu thangaduna oi thangbana pada thetliba sanare yadu tapna lauthui aduga mana laisangdagi kana uhanda tumina lauthorakkiba sana machugi laihawadu ye thangbana pada chinbiraklami aduga nungsibada lei amana kayam chawbu thodang lobi ai khangde aduga sanare yase aina thak thana sulaude adubu ahan boina aina nangi napada thetkibana chomde sana laihawni aduna laihawase nangi nasadagi lapna thamgado wangambadi satkri mami chukupakaw maya somsin bakaw Sorhon gani hai bapawning singda mapha maduda sumdep tuna leihore tharodi leiyon phamdani toro apang mapal thokduna isau kana langi ining thongna ma phaw masakhangamoi aduga mana leiga pi satana kaino toro leidu piyo haina mina haijaram bagini kaigino nangna swaidi isau yam langi siba masakto yam nungsidaba khangni dana ma aina kaidau ngamgedo Mina lay piraga nang na atuong sauri do na kay gino hay ba? Kang di ay mase sok nong heng nung sidi nung siyo sok yaya di. Toro yari isaw do lay galo ina koy jen kre pot kasi tau mande ngagta tumin layo. Toro asi masak kahe na thiba nupi nati. Tharoga maga asi masak mataw ba hayrap manari bani. Mapa machin manaw su oiri bani. Tharo di masamadu chapting laga manamta na makwang pau thaday. Aduga nungsiba khonjalda migi pukning sumhatli magi masak asi ing launi hek phajai aduga torona pura ona tainabini turu khoiriba masamadu makhwang phau thadai aduga wama haibadasu leishi leithon amata yaude sakyam haude aduna nupa singna torodagi tharobuni hena adum tanabasini magi asaubi haibasi aduna ngasigi asisu mongonda hairamdana Tharobu konungda leithin bagi thabak asi tawbagi damak tharobu mathamoidagi sauri bani nungti numit khudingi leptana tharosu leithin bachatpa maramna ningthau wangambasu tattana thengnei makhoi ani nongbata thamoigi wa phongdoknade adum oinama karamba matamdagi lairabi tharogi kana amatagi mami tadriba maju sangdriba thamoi adubu ningthau wangambana sangsinduna yatakhibana khanghaudre wangambasu numit khuding Tharona leithinba lakpa matam chana adumak lai khurumba thoraklami wangambana penjabasu nongmakangda tharona leithinba lakpada sana leihawna nachom semduna adumak lakpa asini tharosu leihawata na satna bahaidana yumgi maning thangba saruk adu leihaw pambi kuntra muk thajilli ngasidi wangamba lai khurumba loiraba tungda khara laptak leptuna tharona lai amuk khurummi ba adu mamit joyde yenglaklami Phajai ningthizai saithabagi pen banairoi aduba wangamba saithade ma madu khanba sangde mahakna hojik pamliba asi tharobu mamit kupta yengjaba asini mahak atopa migi maphamdadi ningthongni mahak lemgani adubu tharogi maphamdadi mahak michamni pakhathugatpana thalli tharona lai khurumba loiraba tungda ningthau wangambagi manakta laklami makhoi anibu kananasu kaisu ngangnade maramdi Lairinu jaga loinai haiduna jaibi ngangbi gadaba palem panthau anina nganna nonga khibana amade mahakna tawthorakpa thabak thoramasibu asoi aran yaudabana ki hangoina khudingmakna chatpagini amade tharogi so apokpa amade apokpi laidabanani iningthau loiredana lo hoi ningthau thorakna ningthau wangamba amadi tharo Wari shu tabli adumak sari ningthongna hayengdi yenda angan badagi lau nataroi khara loina duna phagani ningthau hayengdi leido khara marang kaina puro sana leihausu bolang mamai cholhalo iningthau leidi sile langliba singna numidang wairamde thilo haina takpirai aduga yum changbadabu kari lei marang kaibano kaisu yamna su sangoidabada
ꯂꯩꯍꯥꯎꯁꯦ ꯌꯥꯝ ꯁꯥꯠꯇꯦ ꯏꯅꯤꯡꯊꯧꯒꯤ ꯈꯔ ꯄꯨꯔꯛꯀꯦ ꯂꯩ ꯌꯥꯝꯅ ꯆꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯂꯩꯗꯨꯅ ꯃꯔꯥꯡ ꯀꯥꯏꯔꯗꯤ ꯋꯥꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯍꯦꯛꯇ ꯃꯥꯜꯂꯤ ꯂꯩꯍꯥꯎꯗꯤ ꯂꯩꯔꯤꯡꯈꯩ ꯄꯨꯔꯛꯎ ꯑꯩꯗꯤ ꯂꯩꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯅꯪꯒꯤ ꯅꯥꯞꯄꯗ ꯃꯥꯅ ꯄꯣꯡꯖꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩꯌꯦ ꯏꯅꯤꯡꯊꯧ ꯍꯌꯦꯡ ꯑꯁꯤ ꯏꯅꯤꯡꯊꯧ ꯋꯥꯉꯝꯕꯒꯤ ꯃꯤꯊꯨꯡꯁꯪ ꯑꯃ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯗꯨꯅ ꯋꯥꯉꯝꯕꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯔꯣꯁꯨ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤꯁꯨ ꯆꯦꯕꯥꯎ ꯐꯪꯕꯅꯤ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯗꯨꯗ ꯆꯪꯒꯗꯕ ꯂꯩꯁꯤꯡ ꯑꯗꯨ ꯊꯔꯣꯅ ꯊꯤꯜꯂꯨꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯌꯦꯡ ꯁꯦꯠꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯐꯤ ꯁꯦꯝ ꯁꯥꯗꯨꯅꯁꯨ ꯊꯝꯈ꯭ꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯉꯥꯏꯖꯕ ꯀꯌꯥ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯒꯗꯕ ꯑꯣꯏꯕꯅ ꯌꯥꯍꯧ ꯉꯟꯗꯕ ꯌꯥꯗꯦ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯟꯅ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯊꯔꯣꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯕ ꯃꯇꯝꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯔꯣꯗꯤ ꯀꯩꯗꯧꯔꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯏꯪꯅ ꯂꯩꯖꯒꯗꯕ ꯃꯀꯣꯛ ꯑꯗꯨ ꯊꯥꯗꯗꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯍꯜꯂꯤ ꯍꯩꯁ ꯑꯩ ꯍꯌꯦꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯏꯅꯤꯡꯊꯧꯒ ꯊꯔꯣꯒ ꯌꯦꯡꯅꯗꯅꯕ ꯊꯔꯣꯁꯦ ꯉꯁꯤ ꯑꯍꯤꯡ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯌꯥꯔꯣꯏꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯝꯅꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩ ꯃꯥꯒꯤ ꯐꯤꯁꯤꯡꯒꯗꯨꯕꯨ ꯃꯄꯥꯜꯗ ꯊꯝꯕ ꯖꯥꯠꯂꯥ ꯂꯩꯈꯣꯝ ꯃꯅꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯝꯖꯤꯟꯒꯦꯕ ꯊꯅꯝꯃꯣꯏꯅꯦ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯦꯕ ꯃꯄꯥꯜꯗ ꯀꯩꯁꯨ ꯊꯅꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯇꯣꯔꯣꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯊꯧ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯑꯣ ꯐꯔꯦ ꯁꯤ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯡ ꯍꯥꯏꯅꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕꯤꯒꯨꯝ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯊꯔꯣꯍꯣꯏꯒ ꯀꯌꯥ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯤ ꯇꯣꯔꯣ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯩꯉꯥꯜ ꯑꯃꯒꯤ ꯃꯃꯤ ꯐꯥꯎꯕ ꯇꯥꯗꯕ ꯑꯗꯨꯗ ꯇꯨꯝꯂꯝꯂꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯆꯤꯟꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯄꯨꯔꯅꯤꯃꯥ ꯅꯛꯁꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗ꯭ꯔꯤꯁ ꯑꯗꯨ ꯃꯌꯦꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯉꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯃꯇꯝ ꯀꯔꯤꯁꯨ ꯂꯧꯗꯦ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯌꯣꯟꯕꯤ ꯑꯃꯁꯨ ꯑꯣꯏꯔꯨꯕꯅ ꯂꯩꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯄꯥꯝꯃꯨꯕ ꯐꯥꯎꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯩꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯇꯥ ꯑꯅꯤꯗꯨ ꯇꯣꯔꯣꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤꯒꯤ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯏꯇꯥ ꯃꯥꯒꯤꯁꯤꯕꯨ ꯂꯩꯁꯤꯡ ꯑꯁꯦ ꯀꯛꯊꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯃꯥꯜꯂꯤꯕꯅꯤ ꯏꯇꯥ ꯀꯩꯅꯣ ꯂꯩꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕꯤꯔꯛꯑꯕ ꯖꯥꯠꯅꯣ ꯏꯁ ꯌꯥꯟꯈ꯭ꯔꯦꯅꯦ ꯌꯥꯟꯕ ꯍꯧꯈ꯭ꯔꯦꯅꯦ ꯇꯣꯔꯣ ꯂꯩꯁꯤꯡ ꯑꯗꯨ ꯄꯥꯝꯕꯤ ꯑꯃꯠꯇ ꯌꯨꯡꯍꯟꯗ ꯂꯣꯏꯅ ꯌꯥꯟꯊꯠꯇꯨꯅ ꯊꯅꯝꯃꯤ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯉꯁꯤꯗꯤ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯂꯛꯂꯝꯃꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯖꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯕꯗ ꯇꯣꯔꯣ ꯋꯥꯈꯜ ꯌꯥꯡꯅ ꯀꯣꯟꯊꯣꯡ ꯂꯥꯟꯈ꯭ꯔꯦ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯗ ꯁꯤ ꯌꯧꯔꯗꯤ ꯇꯨꯝꯕ ꯌꯥꯔꯅꯤ ꯄꯦꯟꯅ ꯇꯨꯝꯊꯣꯛꯀꯦ ꯍꯦ ꯃꯥ ꯍꯌꯦꯡ ꯀꯗꯥꯏꯗꯒꯤ ꯂꯩ ꯄꯨꯗꯨꯅ ꯆꯠꯀꯦ ꯌꯦꯡꯒꯦ ꯇꯣꯔꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯇꯣꯔꯣꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯏꯇꯥ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯇꯨꯔꯦ ꯑꯃꯠꯇꯕꯨ ꯍꯧꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯀꯔꯤꯕꯨꯗꯤ ꯇꯧꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯂꯩꯕ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯤ ꯌꯨꯝꯕꯨꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯦꯛꯄ ꯊꯣꯔꯛꯄꯗꯗꯤ ꯂꯩꯁꯦ ꯑꯃꯠꯇ ꯆꯠꯂꯝꯂꯔꯣꯏ ꯆꯨꯝꯃꯤ ꯃꯥꯗꯤ ꯊꯃꯣꯏ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕꯅ ꯂꯩꯔꯥꯡ ꯅꯤꯡꯊꯤꯖꯅ ꯁꯥꯠꯇ꯭ꯔꯤꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯂꯥꯏꯔꯦꯝꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯂꯩꯍꯥꯎꯁꯦ ꯍꯌꯦꯡꯗꯤ ꯃꯅꯥ ꯎꯗꯕ ꯃꯈꯩ ꯍꯦꯛꯇ ꯇꯦꯛꯊꯈꯩ ꯄꯥꯜꯍꯜꯂꯁꯤ ꯑꯗꯨꯒ ꯅꯤꯟꯗ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯇꯣꯔꯣ ꯍꯥꯏꯕꯤꯗꯣ ꯌꯥꯍꯧ ꯊꯦꯡꯍꯟꯗꯨꯅ ꯍꯌꯦꯡꯗꯤ ꯃꯥꯅ ꯀꯦꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯅꯪꯍꯜꯂꯒꯨꯝꯁꯤ ꯑꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯧ ꯋꯥꯉꯝꯕꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ
मागी पाख्रबा फमुंग अदुगी मथक्ता अमदा अमुक चेप याम वाना लेरी करीबु खलकपनो तपना होगलई अदुगा फी खरा थाबा अमना मसादा इंजिनबोय यानजिनबोय तौदुना मपादा थोरकलमी फमनबा सांगना थारिबा फमफम अदुदा तपना फमथै अदुगा मपुंग फाना थोकलिबा थाबल अदु ममित कुप्ता येंगलकलमी मचिंदगी अतप्पा खोंजेलदा फजै मयेक सेंगना फजै पूर्णिमा नुमित की थाबल फजबा खुदिंगमक्सु फजिंदुना थमनिंगबा हाइबसे महौसानी अहिंग असे कनागुंबा अमगिदि थमोय इंगना पोथारमगनी अदुबो अहिदि नंगसे थुनमक हवनिंगी नंगी मंगलसे ममहनिंगी कोरोगा महूत छिनरकपा ngaibada chokthari अहिगी थवय ओइबि मागी मफमदा थमोयगी चोइरो लोनगी नुंगसिनिंगाय सिदौगी हयेंगदगिदि नंगबो कोनुंगसिदा अहिगी सिजा ओइदुना मथंगी नुमित अदु थारो ममलिंगाइदगी याहौदुना थबक खुदिंग कोइचेन चेनदुना लोइसिनबो होतनै अवाबा फाउदे करीबु खनबनो मा अतोपा येंगसिलुबा संगदे जाग इसिंग अदु nganthorappada loire maboksta hogalakduna mangolda thorei masamana khomjinduna mangang punchibabu ngasi nongmagi oina ayet apan ngakthok pinaba mabuk ningchangna thongni jari loiraduna mami pangthorakpada iba bakhatna karino sidia tharo isu sobi nangbo tabro mapanda mungda thoro o tabro nangbo imungda masamana phasinduna magi semlamba tharo मबोकी खुकौदुदा हाथो हाथो सेंथोरकलमी कईदौब यावरगे इबो हई लई पांबी सिंगसिबु कइनो मिटसे मसिंग मरांग उरब्रो अइबो थारो मबोक तियंगलम ममित अदु सुमांग तमनी येंगलकलमी जुम्मी लई पांबी सिंग अदु मिनुंगसी अमता यावदना कक्थलंबना लईमाइदा ताता अदुना लैरी मदु उबदा थारो इंगंगई अदुबो असोनबो मबोकी खल्लुबदा मा थवाई हेना नुंगाइदबो उलुद्रे अदुना मबोकतो अनचिंदुना हाइरकलमी इहे कनाना तौरमिनो सिबो ओंथोकपनी हे इबो कयम खलुरनो अमुक थारा लोइरी पांबी सिंगसिसु याम लीरबनी अदुइ सरुक माइमि तारुरो आई थेंख्रनीबा होइने अदुबो आइनि हेक तौरिबा लैसिबो थारो खुमफम खंगदे मथ्वाइदि यामना नुंगाइत्रे ममितुना तादुना लैरिबा पांबी सिंगी माइकैदा तपना येंगलकलमी लाइरेंबी अनीदु येंगनदुना असुमना हाइनरी अस याम नुंगाइदिएदा पांबी सिंगसु उबदा मथ्वाइ हेना नुंगाइखिद्रे खुंतोक पिरमदि खरतो ओइसु फरमदौनी इस हाइबिरदा गाइदे हेक खुलुबदा बुत्तमनरेना खंदुइसे अदुंबा याबा नतेको होइने अदुबो लैहाउसिबु उद्रजालो ओंथोक यामनदि पालहलबनिदै खोइबो खरगा पालहलो लाइरेंबी ता थारोना बाम ओइदे येंथोकलुबदा उरी मागी लैहाउ पांबी मपुंग फाजद्रिबी अमा अनिखक तरक तरक नुंगते नुमित खुदिंग साजबदु ngasidi पांबी अदु देखथाबा मखै लैहाउना पुंgyom yomna सातलंबदु लै अदुगी मनादी उगेबो फंखिद्रे मदु उरुबदा मचिन अदु मोमोन तौरकलमे अदुगा अबो असि उब्रे येंगोतु मखुतना लैहाउ पांबी रोमदा थेंदुना तु असिसे लैहाउसे पुंगाउ ngौना साले तुअबो फजद्रो असि वनी हेकपियो पोलांग अचौबा अमा को अबो नोंगालमदाइदा तुमथाखिबो ओइबना तोरोंग असिदि फना थेंगलाफाउ मिकअप थोक्ट्रे माबु कनानसु हौदोकपा लाअमद्रे मतमदु थेंजिलकले हाइदुना कना वाली कना हेली खंथारुदा थारो ममानबी सिंगा कोनुंग माइकै तमलकले मखुदा लैगी पोलांग मयाई ओइरप चौबा अमा लैहाउना चोना हापतुना पुंजा असिबु मथ्वाइ वाना अमदि खौरांगना ngaingamdana ahing mikup amata tumthada ngaijaba ining thawangambasu konungi sangai mathaktagi monghada ingna lemna sanglakliba tharobu mamit joida nungsa sor phau kanna honda thamo yongna yingjaraklami asum changlakpana tharo mi punphamadom da changkhrabada wangambasu tapna thoraktuna laklami aduga tharobu thiraduna magi manakta sanglaktuna kaisu haida pikthana puraktuna thamliba लैहाउ पलांग अदुदगी लाइबक ख्वाइ फबा लैहाउ लैरेन अमा पाइखातुना इहांग हांगना लैरिबा नुजागी ये थंगबा नापदा कना उखिनी पाखतना तपना चिनबिरई ममानबी सिंग द नोक्तुना वारी सारादुना लैरंबा थारो इखंग खंगना
ꯏꯅꯤꯡꯊꯧꯗ ꯆꯥꯗꯧꯗꯧꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯋꯥꯉꯝꯕꯅ ꯉꯁꯤꯗꯤ ꯅꯥꯆꯣꯝꯁꯨ ꯊꯦꯜꯂꯛꯇꯦ, ꯑꯩꯒꯤ ꯈꯛꯂꯛꯄ ꯃꯥꯜꯂꯦ ꯈꯟꯗꯅ ꯑꯗꯨꯝ ꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ, ꯂꯩ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯦꯛꯂꯛꯈꯤꯕꯅꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯃꯀꯦ ꯁꯦꯝꯕ ꯅꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯠꯇꯦ ꯀꯔꯝ ꯍꯥꯏꯒꯅꯤ, ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯩꯅ ꯂꯩꯍꯧꯁꯦ ꯃꯃꯜ ꯂꯩꯅ ꯂꯧꯕꯒꯤꯔ ꯈꯪꯗꯦ, ꯉꯁꯤꯗꯤ ꯂꯩꯍꯧ ꯉꯥꯛꯇ ꯄꯨꯔꯛꯏ, ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯍꯧ, ꯑꯉꯧꯕ ꯂꯩꯍꯧ꯫ ꯑꯗꯣ ꯑꯩꯗꯤ ꯑꯉꯧꯕꯁꯦ ꯑꯁꯤꯅ ꯍꯦꯜꯂꯤ ꯄꯥꯝꯖꯕ꯫ ꯍꯧꯖꯤꯛꯁꯨ ꯊꯔꯣ ꯃꯆꯤ ꯂꯦꯡꯗꯦ, ꯑꯁꯨꯝ ꯅꯤꯡꯊꯧ ꯋꯥꯉꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯆꯪꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯧꯔꯕꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯀꯧꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯥꯎꯒꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯀꯣꯛ ꯑꯣꯏꯕꯅ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ: ꯍꯣꯔꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯎ ꯀꯣꯅꯨꯡꯒꯤ ꯋꯥ ꯍꯩꯗꯧꯕ ꯂꯩ, ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ꯫ ꯋꯥꯉꯝꯕꯁꯨ ꯆꯠꯈ꯭ꯔꯦ, ꯋꯥꯍꯩ ꯈꯔꯗꯨꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ꯫ ꯊꯔꯣꯗꯤ ꯍꯧꯖꯤꯛꯐꯥꯎ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯐꯝ ꯑꯣꯏꯕꯅꯤꯅ ꯇꯧꯔꯤꯕꯗꯨ ꯑꯌꯥꯝꯕ ꯎꯍꯧꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯂꯣꯏꯅ ꯅꯣꯛꯅꯔꯤ, ꯃꯇꯥꯁꯤꯡꯗꯨꯁꯨ ꯃꯉꯥꯏ ꯍꯔꯥꯎꯅ ꯂꯩꯅꯍꯧꯔꯤ꯫ ꯑꯃꯅ ꯏꯇꯥ ꯏꯕꯦꯝꯃ ꯊꯔꯣ, ꯅꯪꯗꯤ ꯋꯥꯒ ꯂꯣꯠꯂꯤꯅ, ꯄꯥꯃꯨ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯍꯦ, ꯏꯅꯤꯡꯊꯧꯒꯤ ꯈꯨꯂꯦꯝꯁꯤꯒ ꯏꯇꯥ ꯊꯔꯣꯒꯤ ꯑꯣꯏꯔꯝꯃꯕ ꯑꯩꯅ ꯃꯃꯤꯗ ꯈꯧꯁꯥꯔꯒ ꯁꯨꯝ ꯂꯩꯍꯧ ꯇꯥꯔꯕ꯫ ꯑꯃꯅ ꯊꯔꯣꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯊꯔꯣ, ꯊꯔꯣ, ꯊꯔꯣ ꯈꯪꯕ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯅꯁꯛ ꯐꯖꯩ ꯍꯥꯏꯕ꯫ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯦ꯫ ꯊꯔꯣ, ꯅꯪꯗꯤ ꯂꯩꯍꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ꯫ ꯀꯩꯒꯤ ꯑꯩꯗꯤ ꯂꯩꯍꯧꯗꯣꯏꯕ? ꯄꯨꯟꯅ ꯍꯜꯂꯗꯧꯅꯤ ꯀꯩꯅꯣ꯫ ꯑꯦ, ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯅꯤꯡꯊꯧꯒꯤ ꯁꯖꯥꯏꯒ ꯆꯥꯕ ꯉꯝꯖꯔꯣꯏꯀꯣ, ꯂꯩꯍꯧꯔꯣ ꯅꯪ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯏꯅꯤꯡꯊꯧꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯅꯪꯕꯨ ꯀꯔꯤꯅꯣ, ꯀꯩꯝ ꯇꯥꯍꯧꯗ꯭ꯔꯕꯣ? ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ, ꯀꯩ ꯍꯥꯏꯔꯝꯒꯦ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯆꯥꯛ ꯇꯣꯛꯑꯒ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯐꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ, ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯗꯨꯅ꯫ ꯋꯥꯔꯤ ꯂꯩꯇꯦꯗ, ꯆꯠꯁꯦ, ꯁꯨꯝ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯕ꯫ ꯑꯩꯈꯣꯏ ꯁꯤꯅꯤꯡꯗ꯭ꯔꯤꯀꯣ, ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤꯅꯦꯅ ꯑꯃꯨꯛ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ, ꯅꯪ ꯂꯩꯍꯧꯔꯣꯕ꯫ ꯃꯇꯥꯁꯤꯡꯗꯨꯅ ꯊꯔꯣꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯍꯧ ꯊꯦꯡꯕ ꯃꯈꯩ ꯍꯧꯔꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯀꯥꯟꯗ ꯆꯦꯜꯂꯛꯈꯤꯕ ꯇꯣꯔꯣꯗꯨ ꯊꯔꯣꯅ ꯂꯩꯍꯧꯕ ꯎꯕꯗ ꯂꯥꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯇꯟꯖꯥ ꯉꯥꯏꯔꯗꯨꯅ ꯂꯩ꯫ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯕꯗꯨꯗ ꯋꯥꯈꯜ ꯏꯀꯟ ꯈꯟꯊꯗ ꯇꯣꯔꯣ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯅꯣꯛꯇꯨꯅ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯉꯤ꯫ ꯃꯔꯝ ꯏꯔꯩ ꯂꯩꯇ ꯃꯥ ꯊꯔꯣꯕꯨ ꯌꯦꯛꯇꯨꯅ ꯊꯝꯃꯤ꯫ ꯀꯩꯒꯤ ꯊꯔꯣꯕꯨ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯕꯁꯨ ꯇꯣꯔꯣ ꯈꯨꯝꯐꯝ ꯈꯪꯂꯣꯏ, ꯃꯔꯝ ꯂꯩꯇꯦ꯫ ꯐꯖꯕ ꯑꯗꯨ ꯀꯜꯂꯛꯄꯅ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯇꯣꯔꯣꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯕꯒ ꯑꯃꯗꯤ ꯊꯔꯣꯅ ꯃꯣꯂꯤ ꯃꯣꯂꯤ ꯊꯥꯡꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯔꯤ꯫ ꯇꯨꯡꯗ ꯅꯛꯅ ꯂꯥꯛꯂꯤꯕ ꯇꯣꯔꯣꯒꯤ ꯁꯥꯍꯨꯝ ꯑꯃꯐꯥꯎ ꯐꯪꯗꯦ ꯊꯔꯣꯗꯨ, ꯃꯥ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯠꯄꯅꯤ꯫ ꯋꯥꯉꯝꯕꯁꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯕꯒ ꯊꯔꯣꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤꯕꯅꯤ, ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯀꯩꯅꯣ, ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ? ꯃꯁꯤ ꯐꯨꯗ ꯌꯥꯔꯔꯣꯏ, ꯑꯁꯨꯛ ꯄꯪꯕꯁꯤꯕꯣ꯫ ꯃꯤꯀꯨꯞ ꯐꯥꯗꯦ, ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯊꯔꯣꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯈꯪꯏꯟ ꯏꯟꯊꯔꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯋꯥꯉꯝꯕ ꯄꯥꯈꯠꯅ ꯁꯤꯖꯥ! ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯔꯣ ꯏꯅꯤꯡꯊꯧꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯌꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯕꯅ ꯏꯅꯤꯡꯊꯧ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ, ꯉꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯆꯔꯅꯤ꯫ ꯋꯥꯉꯝꯕ ꯈꯨꯝꯗꯦ, ꯊꯔꯣꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯣꯛꯁꯨ ꯂꯥꯛꯇꯨꯅ ꯃꯁꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯗꯨꯗ ꯊꯔꯣ ꯃꯃꯤꯠ ꯇꯞꯂ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯎꯞꯁꯤꯟꯗꯨꯅ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯌꯥꯝ ꯋꯥꯅ ꯃꯕꯣꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ! ꯃꯕꯣꯛꯁꯨ ꯃꯁꯨꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯁꯨꯆꯧꯕꯤ, ꯑꯕꯣꯛ, ꯑꯩ ꯂꯩꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗꯅꯦ, ꯃꯥꯒꯤ ꯐꯃꯨꯡꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯋꯥꯉꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯔꯣ ꯄꯥꯈꯠꯅ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ, ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯅꯤꯡꯊꯧ, ꯑꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯍꯦ, ꯐꯖꯅ ꯇꯨꯝꯃꯤꯅꯦ ꯅꯪꯕꯣ, ꯑꯩꯅ ꯍꯤꯞꯍꯟꯕꯅꯦ ꯑꯗꯨꯗ꯫ ꯊꯔꯣ ꯍꯧꯒꯠꯀꯦ ꯇꯧꯔꯤꯕꯗꯨ ꯇꯣꯛꯇꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯨꯒꯤ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛꯄ ꯂꯩꯇꯕꯅ ꯃꯕꯣꯛꯇꯨ ꯆꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯆꯧꯕꯤ,
ꯑꯕꯣꯛ ꯆꯠꯂꯒꯦ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯣ ꯀꯩꯅꯣ ꯑꯕꯣꯛ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯣꯕꯣ ꯏꯁꯨ ꯆꯧꯕꯤꯌꯦ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯑꯕꯣꯛꯀꯤ ꯂꯥꯏꯔꯕ ꯁꯪꯒꯥꯏꯗ ꯄꯣꯝꯖꯔꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯂꯒꯗꯕ ꯂꯩꯔꯥꯡꯅꯤ ꯃꯇꯤꯛ ꯆꯥꯕꯤ ꯁꯤꯖ ꯑꯣꯏꯗꯨꯅ ꯅꯆꯥ ꯅꯅꯥꯎꯁꯤꯡꯕꯨ ꯉꯥꯛꯂꯛꯎꯀꯣ ꯑꯗꯨꯒ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯨ ꯑꯕꯣꯛꯀꯤꯗꯤ ꯄꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯏꯁꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯕꯣꯛ ꯆꯪꯅ ꯁꯔꯒ ꯀꯥꯗꯧꯔꯤꯕꯅꯤ ꯊꯔꯣꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯝꯗ ꯃꯕꯣꯛꯇꯨ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯟꯗꯨꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯊꯔꯣ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯏꯅꯤꯡꯊꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯉꯝꯕ ꯐꯃꯨꯡ ꯃꯆꯤꯟꯗꯨꯗ ꯐꯝꯗꯨꯅ ꯑꯩꯁꯨ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯦꯗ ꯏꯄꯨꯍꯣꯏꯅ ꯅꯣꯏꯕꯨ ꯀꯧꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯁꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔ ꯃꯥꯜꯂꯤ ꯑꯩꯁꯨ ꯍꯥꯏꯔꯨꯔꯕ ꯀꯧꯕꯅꯤꯅ ꯌꯥꯅꯤꯡꯗ ꯅꯪꯒꯤ ꯃꯥꯏ ꯑꯗꯨꯝ ꯉꯥꯛꯑꯕ ꯊꯔꯣ ꯈꯣꯟ ꯈꯔ ꯀꯟꯅ ꯏꯅꯤꯡꯊꯧ ꯇꯥꯏꯍꯦ ꯁꯤꯔꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯊꯔꯣ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯂꯩꯍꯥꯎ ꯆꯤꯟꯕꯤꯕꯁꯨ ꯑꯩ ꯈꯛꯅ ꯑꯣꯏꯅꯤꯡꯉꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯁꯦꯟꯅꯖꯅꯤꯡꯉꯤ ꯅꯪꯒꯤ ꯑꯋꯥꯠꯄꯁꯨ ꯑꯩꯅ ꯑꯃꯠꯇ ꯂꯩꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯇꯣ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯅꯪꯅ ꯅꯣꯛꯂꯛꯄ ꯈꯨꯗꯤꯡ ꯂꯣꯝꯖꯤꯟꯕ ꯌꯥꯏꯗꯅ ꯊꯔꯣꯗꯨ ꯑꯣꯏꯅꯅ ꯋꯥꯉꯝꯕꯅ ꯁꯤꯖꯥ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯊꯔꯣ ꯀꯣꯅꯨꯡꯗ ꯋꯥꯉꯝꯕꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯗꯨꯅ ꯁꯤꯖ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯎꯔꯝꯃꯤ ꯂꯩꯌꯣꯟꯕꯤ ꯊꯔꯣ ꯍꯥꯏꯅ ꯈꯪꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯤꯖ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯩꯌꯣꯟꯗꯨꯅ ꯍꯤꯡꯖꯕ ꯇꯣꯔꯣꯕꯨꯅ ꯂꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩ ꯄꯥꯝꯕꯤꯗ ꯂꯩ ꯑꯃꯠꯇ ꯁꯥꯠꯍꯜꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯂꯩ ꯌꯣꯟꯕ ꯇꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ ꯋꯥꯅ ꯂꯦꯜꯂꯝꯃꯤ